दी ज्ञान ताना लेगदौबा नत्रदी मीना कमेंट इरकवा पाबा फंगोयबा तिमी चंगबे हेलो मैया हौजिक तिमी चंगत्रि अदो हेलो मैया लाइव ते चंगबिरो हौजिक चंगत्रिदा अनि गाले चंगani अनि द चंगत्रिबा खोई ngasi amuk live laksere hayo ओखेनी लाइव लाचरे ai khoi स्पेन थादेदा सिदा अमा sabra आ sajajana saun lok tha khana yam सायबा पप्पा फेन थार दिनंग लोक थुंबे हेलोइद्रो बाबा अब तब द थारो बा मामा दा हाजि हर मामा ला थान जिंग आतंग थार जिंग ओके हेलो मैयाम अखोई लाइव थाबा होजरे मी चंगे तो समझाया मिट्टू चंगे सिदा समझाए लाक्सेसन अब तो लथो पासम मैयाम होजिक चाक चाबीरबो चाबीद्रिबो ngaliब्रो अखोई लाइव चंगजरे खरंगन चंगे मैयाम का ngahak unajage na ko ब्लेसी जु यावरे नत्रदि नहाली ब्लेसी एत तुमगी कहीं नंग ते दिबो तो कमेंट लाए तो चे चौबी लाए चाक चारबो सना हेरे चे चौबी ना चारेबा अदगी माबोक सेन पाइना जो हेलो ब्लेसी हेरे चे चौबी दा करे जंग चार के हंगरो ना चिची चौबी के इंजंग चारगे माबोक सेन पाइ जी चाक चारबो माबोक सेन पाइ जो याम चाक चारबो चाक चाबे होयबो चाक चाना रबो मैयाम किंजंग चा थोगे करी इंजंग थोंगे करी मथियन चारगे चाक चारबो चे चौबी दिंगा चाय हेरे ओ करी ngano हंगो करी नानो चिची दा हंगो चिची चौबी दा चिची चौबी करी नानो माँ का दादा माबोक सिंपाइन जो है रे चाक थुंद्री माबोक ती चाक थुंद्री है ये सिगनानो माबोक ने दुना सिना माबोक मथक की दुना चिचे चौबी मखा की दुना माबोक पर्पल ब्लू इस कैनोदी चिचे चौबी दी ngā कुता चाहिए tin fish ngā कुता खंगबरना आई चाइंदेदा आई हाइरोय नंग हाइरोय नमथीबा नंग खंगबरने tin fish ngā कुता खंगद्रने खंगेदा चाइंदे नमथीबा अस नंग चिचे चौबी दम तो आयो नमथीबा चाइंदे नमथीए चाइंदे चिचे चौबी से मॉडल अनुष्का हेलो अदो नंग tin fish तो थोंगदि चानिदा मसे चौबिना ngā चाइ कै ngāनो कैनोने tin fish आय मायबा आइदि द हैनदि नमथी नते नंग बु खंगब्रा हाइबने नंग ना ngā कुता दो आखने अखोई ngā कुता थोंग कांदे ना दुम चाइ दुदि मतों खल्ला खल्ला चाइ दुदि थोइ थोइ जे खद्रक तवेदा चानिंग दे नमथी काइ जनदा नंग थोंगदि नंग लोइ चाथोखिनि दा चागद्रा चारोया चानी दा चानी चारोइदा से चिचे चौबिना कैनोम हाइरे अखोइदि हावे हयेंग लाकपदा नंगी अमा पोरके को है चिचे चौबिना लाकपदा नंगी tin fish तो पोरके ngauta दो चाइंदेदा नमथीए पोकनो असोंदा हायो सोनो ओंजा लेजे कैगिनो नमथीए नंग tin fish खंगब्रने नमथीए नंग कमाइ नमथीना नंग मसकदि खंगदरा tin fish अदि tin नाइब नतिये tin fish माना tin fish हाइब द tin नाइबे बाप त खल्लबो गम तोरे ngā kokta khoi kokta di yaw ngā thu adudune कम कोता याव बदो मोहम्मद नदीम हाय बेबी है kokta da ngā अखोइन लेरकपा नहवाई कैनोना पाबुंग नगा सुपोरकपा kokta da han ngā दो adudune ngari नते ngā अथोंग भापको दो तुमना अथोंग ngā kokta खंगदब्रा खंगदा खंगदिया माना ngasai namthi ga haji tin fish na hairugi tin ha da mana tin lom da ba pugre ba nga do khangbai na te ba tin chiti
Chiti. อะดูตินดูนะตีตินเนี่ยมันตินไอ้บัดที่กอกตาไอ้บะ โอ้ กอกตาได้หันมางา Oh, งาดอกอกตาได้หันละกันดีบะใจ mami ดูดิ ke kau ke? แมกเรลจุเลยมักขันมีามเลย As yang mau kan apa? ยำเฮาเนี่ยนั่งหัวจิตน้ำเทียน้ำแดงดูยำเฮาเนี่ยที่ก็ไม่ตัว Nang jauh. ไอ้ที่ซานี่คุยที่เฮามามาจูเฮาไอ้จูเฮา Eh, ji hao te dah. นั่งซาจูซาก็นั่งขังอยู่ขังเดินน่ะนั่งมาสักขังเดินน่ะแต่เสียนะให้เลยตัว Hawan show ye. บวกชูยิงเย่บวกยิงเย่บวกตะเขาโร Bobok. อ่า Asyik boleh dot. Okay, บว hawan ก jam งา show ซา ye. มาเฮาโรหัง Bobok na cabra hao bro. อืม Aku je na cade chicken caye. คุยกินชิคก้นใจให้เรานั่งกี่ดา Ah, คุยดีงาซาตะบะ as eh hawan show ye อ่า ba. เขาว่าเขามาละเฟ้นทานละเกเฟ้นงักตั้งทานนั่งโลกทุ่งมันจะตรงนี่ดาแล้วเบลซี่จีดีหุมังโชว์ได้ไหลบักยังไงเลยยังไงมารู้ก็คุยกี่กว่ามาคู่ควบปุดไงเลยเสียนะให้ฮาวีให้เย่ฮาร์กันน้ำให้ดีบวกชูยิงบวกชูฮาวี Sam yau ringo. ซ้ำยาวเลยซ้ำ Yau di. ยอกเจอจันยาเลยยอกเจอจันปักเจอไปนะปักเจอนี่สกินดะอะดูบวกข้างงอบวกก็บวกยิง Bobok. Kai injang cara ge. Cak hong bo. Cak cara bo. Aku je cak cabai cak to el kai. เบลซี่ที่ซักแกมเต้ให้จิหรอ Penguin. อันนี้ก็ไหนเนาะบวกก็ปีเลยจิหรอบวกก็หุ่นเลยจิหรอ Kaha. นั่งเป็นเงินตัวบวกแต่พิทอกเลยจิเฉยๆวิลาคือปีเลยจิหรอบวกเนี่ย No. ก็ยินเนาะบวกชันนะวะ No. Maju cabai bobok. Kamai na sana dai na. บวกพิ Sana ซซ่า bahai dai. Sana bahai dai ma. บวกชันนะว่าฮีโร่ยะชันนะกี่ให้ดี नहीं मेरा है ऐसा ना भाईगन เสียबिक्रम कौन है कौन जंग बम मुझे रखे ना कई लम्दनो है नंगी बिक्रम अकोई दिल्ली दने है यो दिल्ली दे ले जरी ये है दीदी दा ले मा जरी साई हुमांग चोले अदुगा से चौगी मुंग लाए नंबू चाक चारबो सना है रे चाक चारबो चारे कई जंग चार के है करो तना किंजंग चागे चे सिदैदा बाइनरी नेस्ट है रो नंगी मिंग करी कौगे है रे ब्लेसी ब्लेसी कौवे को अदुगा आगे सना मा उले सिदा नो आगे सना मचा उब्रा सनाम चादु उरे मोमो मंगांग चाजु चंगे ए ब्लेसी चाक चारबो हंगे चारे ओ कोई चाहिए ना साइना तो एउजी चाक तो टोके बा अदुगा विक्रम ना है रे बरादरो है बरा नते है लो बड़ा नते दा कोई बड़ा नते वाटर ने कोई ओके वाटर ने को Water. वाटर ने कोई Q for water. गो वाटर गो काटू से मोमो मंगांग चागे जो करी एंसांग चारगे हंगे ना गोंदा करी एंसांग चारगे चिकन कांगसोई का चिकन गा अदुगा कावोगा अदुगा अमा लफूगा लफू इरोनबा अमगा हायो लफू यंबागा सारे चारे अदुगा Kaya nang namay sukmi ko yun. Ay yung sukmi. Like sino Nang nakarami hele. ay na amu tayo tin Oh, light na ne. Kano kita nga. mapa je Okay, any water na ba ni mama? Oh, nang sana ro ay so ay sa ita dum na. मथंग दना युक्ता की लाए ब्लेसी करें सांग चार के हंगे अमता है लो हुजी की तो मुझे हंगे Kangoga ilumbaga aduga lapuga iole Nafuyung ba chicken? chicken ga
ꯑꯗꯨꯒ ꯀꯥꯡꯉꯧꯒ ꯆꯥꯛꯀ ꯑꯗꯒꯤ ꯕꯤꯀ꯭ꯔꯝ ꯀꯣꯟꯖꯦꯡꯕꯝ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯄꯣꯠ ꯊꯥꯕ ꯄꯣꯠ ꯌꯣꯟꯕ ꯍꯣꯠꯅꯖꯔꯤ ꯀꯣ ꯑꯗꯒꯤ ꯕꯣꯌꯥꯏ ꯊꯣꯛꯆꯣꯝꯅ ꯀꯀꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯇ ꯌꯥꯎꯕꯅꯤꯗ ꯕ꯭ꯂꯣꯛ ꯈꯔ ꯌꯦꯡꯉꯗꯤ ꯈꯪꯅꯤꯗ ꯕꯁꯟꯇꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯒꯤ ꯌꯨꯛꯇꯥꯅ ꯋꯥꯎ ꯑꯍꯥꯎꯕ ꯇꯧꯕ꯭ꯔꯣ ꯑꯍꯥꯎꯕ ꯆꯥꯕ꯭ꯔꯣ ꯍꯪꯉꯛꯑꯦ ꯆꯥꯔꯦ ꯆꯥꯏꯌꯦ ꯍꯥꯏꯌꯣ ꯑꯗꯒꯤ ꯅꯪ ꯍꯪꯗꯦꯗ ꯅꯪꯒꯤ ꯍꯪꯗꯦ ꯕꯣꯌꯥꯏ ꯊꯣꯛꯆꯣꯝꯅ ꯑꯁꯤ ꯌꯥꯎꯈ꯭ꯔꯦ ꯊꯕꯛ ꯀꯣ ꯇꯧꯕ꯭ꯔꯣ ꯃꯈꯥꯗ ꯂꯣꯏ ꯂꯩ ꯑꯗꯨ ꯂꯣꯏ ꯄꯥꯈ꯭ꯔꯕꯅꯦ ꯑꯣ ꯑꯗꯨ ꯂꯟꯗꯣꯅꯤ ꯃꯌꯥꯡꯕꯝꯅ ꯅꯪꯒꯤ ꯅꯆꯥꯔꯣ ꯍꯥꯏ ꯏꯁꯨ ꯃꯥꯜꯂꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯃꯣꯏꯁꯦ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯕꯣꯌꯥꯏꯅ ꯑꯣ ꯍꯥꯏꯔꯛꯑꯦ ꯑꯣ ꯍꯥꯏꯕ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯀꯀꯥꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯆꯍꯤ ꯈꯔ ꯂꯣꯠꯈꯤꯒꯦ ꯑꯗꯒꯤ ꯁꯛꯇ ꯌꯦꯡꯉꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯒꯦꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯤꯉꯣꯝ ꯊꯣꯏꯕꯤꯁꯨ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯤ ꯁꯤꯂꯥꯅ ꯁꯔꯂꯥ ꯇꯥꯔꯦ ꯍꯥꯏ ꯕꯁꯟꯇꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯁꯔꯂꯥꯗꯣ ꯑꯗꯨꯒ ꯕꯤꯀ꯭ꯔꯝ ꯀꯣꯟꯖꯦꯡꯕꯝ ꯅꯠꯇꯦ ꯀꯣꯟꯊꯧꯖꯝꯅꯦ ꯍꯥꯏꯕ ꯑꯩꯅ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯟꯖꯦꯡꯕꯝ ꯂꯩꯕꯩꯅꯦ ꯀꯣꯟ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯟꯖꯦꯡꯕꯝꯗꯣ ꯀꯣꯛꯇ ꯐꯠꯂꯥꯎ ꯂꯥꯛꯄ ꯀꯣꯟꯊꯧꯖꯝꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯇꯦꯕꯀꯣ ꯀꯣꯟꯊꯧꯖꯝ ꯀꯦꯟꯗ꯭ꯔꯗꯤ ꯂꯩꯔꯦ ꯀꯣꯟꯊꯧꯖꯝ ꯌꯨꯝꯅꯥꯛ ꯃꯌꯥꯝ ꯂꯩꯗꯅ ꯑꯗ ꯂꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯥꯗꯕꯒꯤ ꯀꯣꯟꯖꯦꯡꯕꯝ ꯇꯥꯕꯒꯤ ꯐꯠ ꯂꯥꯎꯅ ꯀꯣꯛꯇ ꯆꯪꯉꯛꯄꯗꯣ ꯑꯗꯨꯒꯤꯅꯤ ꯀꯣꯟꯊꯧꯖꯝꯅꯦ ꯍꯥꯏꯕ ꯑꯩꯗꯤ ꯀꯦꯟꯗ꯭ꯔ ꯀꯩꯅꯣꯗꯤ ꯕꯤꯀ꯭ꯔꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯕ꯭ꯔꯣ ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯆꯪꯉꯛꯇ ꯉꯥꯏꯔꯤ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯒꯤꯇꯥ ꯆꯥꯛ ꯂꯥꯏꯁ꯭ꯔꯝꯅ ꯆꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯛ ꯆꯥ ꯇꯣꯛꯄꯒ ꯉꯁꯤꯗꯤ ꯆꯥꯛ ꯉꯜꯂꯦ ꯀꯀꯥ ꯊꯕꯛ ꯈꯔ ꯆꯪꯁꯤꯜꯂꯨ ꯉꯁꯤꯗꯤ ꯂꯥꯏꯚ ꯇꯧꯁꯦꯅꯀꯣ ꯎꯝ ꯆꯥꯔꯦ ꯆꯥꯛ ꯅꯣꯏꯗꯤ ꯆꯥꯅꯔꯕ꯭ꯔꯣ ꯒꯤꯇꯥ ꯑꯝꯕꯤꯀꯥꯅ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜꯅ ꯈꯔ ꯍꯧꯕꯤꯔꯤꯒꯦ ꯂꯟꯗꯣꯅꯤꯒꯤꯅ ꯅꯪꯒꯤ ꯅꯆꯥ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯕ꯭ꯂꯦꯁꯤꯅꯣꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯪꯕꯤꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯁꯨ ꯆꯦꯅꯦꯜ ꯌꯦꯡꯅꯕ ꯕꯣꯠ ꯈꯣꯝꯃꯤꯅꯦ ꯕ꯭ꯂꯦꯁꯤꯅ ꯑꯗꯨ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥꯏꯔꯣ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯂꯥꯏꯞ ꯆꯠꯇ ꯆꯥꯔꯦ ꯍꯥꯏꯔꯦꯀꯣ ꯑꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯒꯤꯇꯥ ꯌꯨꯛꯇꯥꯅ ꯕ꯭ꯂꯦꯁꯤꯅ ꯀꯅꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯁꯥꯏꯠꯇ ꯕ꯭ꯂꯦꯁꯤꯅ ꯀꯅꯥ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯀꯩꯝꯇ ꯁꯥꯟꯅꯗꯦ ꯑꯗꯨꯗꯤ ꯐꯝꯃꯣ ꯃꯌꯥꯝꯒ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯃꯥꯒꯤ ꯇꯦꯗꯤ ꯃꯌꯥꯝꯒ ꯁꯥꯟꯅꯔꯤ ꯃꯥꯏ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯀꯟꯅ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯥꯎꯔꯦꯍꯦ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯅ ꯒꯤꯇꯥꯅ ꯑꯗꯨꯒ ꯁꯨꯅꯤꯕꯂꯥꯅ ꯍꯥꯏꯔꯛꯑꯦ ꯋꯦꯔ ꯏꯁ ꯕ꯭ꯂꯦꯁꯤ ꯂꯞ ꯑꯍꯨꯝ ꯄꯤꯔꯛꯑꯦ ꯅꯪ ꯅꯍꯥꯟ ꯕ꯭ꯂꯦꯁꯤ ꯂꯞ ꯀꯥꯏ ꯍꯥꯏꯕꯗꯣ ꯆꯠꯈ꯭ꯔꯦ ꯍꯪꯉꯛꯑꯦ ꯅꯍꯥꯟ ꯂꯞ ꯍꯪꯕꯗꯣ ꯁꯨꯅꯤꯕꯂꯥꯅ ꯉꯁꯤ ꯂꯞ ꯑꯍꯨꯝ ꯄꯤꯔꯛꯑꯦ ꯅꯦꯅꯦꯔ ꯆꯦꯆꯦꯔ ꯑꯃꯅ ꯍꯥ ꯍꯥꯏꯔꯣ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯒꯤꯁꯦ ꯌꯦꯟꯅ ꯍꯥꯎꯔꯦ ꯍꯥꯏꯕ ꯕꯤꯀ꯭ꯔꯝꯅ ꯂꯩꯌꯦ ꯃꯣꯏꯔꯥꯡ ꯊꯝꯅꯥ ꯄꯣꯛꯄꯤꯗꯩꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯤꯀꯣ ꯃꯅꯤꯄꯨꯔꯁꯦ ꯃꯥꯗꯤ ꯗꯦꯜꯂꯤ ꯂꯩ ꯍꯥꯏꯔꯣ ꯅꯠꯇꯦ ꯕꯤꯀ꯭ꯔꯝꯁꯦ ꯃꯣꯏꯔꯥꯡꯗ ꯂꯩ ꯍꯥꯏꯕ ꯑꯣ ꯑꯣ ꯃꯣꯏꯔꯥꯡ ꯊꯝꯅꯥ ꯄꯣꯛꯄꯤꯗꯅꯦ ꯑꯣ ꯍꯥꯏꯕ ꯑꯣ ꯑꯣ ꯑꯗꯨꯒ ꯀꯣꯟꯁꯝ ꯗꯣꯂꯔ ꯀꯣꯟꯁꯝ ꯗꯣꯂꯔꯅ ꯀꯪꯂꯥꯌꯦꯟ ꯏꯔꯣꯝꯕꯒ ꯎꯆꯤꯅꯥꯒ ꯃꯪꯒꯟꯒ ꯀꯥꯡꯍꯧ ꯑꯁ ꯃꯩ ꯇꯥꯔꯦ ꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯁꯨ ꯍꯦꯟꯖꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯃꯥꯅꯦ ꯑꯁ ꯍꯥꯏꯗꯤ ꯑꯃꯈꯛ ꯌꯥꯎꯕꯗ ꯑꯍꯥꯎꯕꯗꯣ ꯑꯅꯤ ꯄꯥꯈ꯭ꯔꯦꯕ ꯅꯪꯗꯤ ꯌꯥꯝ ꯄꯥꯝꯖꯗꯥꯏ ꯀꯪꯂꯥ ꯑꯁ ꯌꯦꯟꯔꯣꯝꯕ ꯀꯪꯂꯥ ꯌꯦꯟꯗꯤ ꯑꯩꯗꯤ ꯄꯥꯝꯃꯦ ꯉꯥ ꯆꯥꯗꯦ ꯉꯥ ꯌꯦꯔꯨꯝ ꯀꯔꯤꯝ ꯍꯧꯕ ꯆꯪꯗꯦ ꯑꯃꯒ ꯀꯀꯥꯒꯤꯗꯤ ꯀꯪꯂꯥ ꯌꯦꯟ ꯏꯔꯣꯝꯕꯒ ꯀꯪꯂꯥ ꯌꯦꯟ ꯑꯃ ꯏꯔꯣꯜꯂꯒ ꯌꯦꯔꯨꯝꯒ ꯍꯧꯔ ꯆꯥꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯉꯥꯒ ꯆꯪꯗꯦ ꯑꯝꯇꯀꯣ ꯁꯨꯅꯤꯕꯂꯥ ꯀꯔꯥꯝꯅ ꯍꯦꯜꯂꯣ ꯕ꯭ꯂꯦꯁꯤ ꯊꯣꯏꯊꯣꯏ ꯅꯪ ꯀꯧꯔꯛꯑꯦꯀꯣ ꯂꯞ ꯑꯃꯨꯛ ꯄꯤꯔꯛꯑꯦꯀꯣ ꯃꯥꯗꯤ ꯌꯨꯛꯇ ꯆꯥꯗ꯭ꯔꯤꯌꯦ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯆꯥꯅꯤ ꯏꯁ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯁ ꯍꯥꯎꯅꯤ ꯍꯥꯎꯅꯤꯍꯦ ꯁꯤꯁꯨ ꯍꯋꯥꯏ ꯊꯔꯥꯛꯇꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯊꯣꯡꯄꯩ ꯇꯥꯡꯉꯝꯈꯤꯅꯤ ꯇꯥꯡꯒꯤꯅꯤ ꯂꯟꯗꯣꯅꯤ ꯃꯌꯥꯡꯕꯝꯅ ꯍꯥꯏꯔꯛꯏꯁꯦ ꯌꯥꯝ ꯅꯣꯛꯏꯀꯣ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯑꯗꯒꯤ ꯈꯔ ꯅꯣꯛꯀꯜꯂꯦ ꯄ꯭ꯔꯤꯟꯁ ꯍꯨꯗꯥ ꯔꯥꯝ ꯍꯥꯏꯕꯀꯣ ꯎꯝ ꯏꯔꯥꯅꯟꯗ ꯊꯧꯗꯥꯝ
ꯕꯁꯟꯇ ꯑꯩ ꯈꯪꯉꯤꯕꯣ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯏꯇꯥꯎꯕꯤ ꯑꯩꯈꯣꯏ DBSꯀꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯗꯣꯟꯕꯣꯁꯀꯣ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯣ ꯅꯪꯗꯤ ꯃꯤ ꯌꯥꯝ ꯖꯦꯟꯇꯜ ꯑꯣꯏꯕꯅꯦ ꯑꯩ ꯏꯇꯥꯎꯒꯤ ꯌꯥꯝ ꯂꯦꯝꯕꯅꯦ ꯍꯥꯏꯕ ꯀꯥꯏꯋꯥꯏꯗꯩꯅꯣ ꯃꯥꯁꯦ ꯂꯥꯡꯖꯤꯡ ꯀꯩꯅꯣꯒꯤ ꯖꯒꯥ ꯑꯦꯛꯖꯦꯛ ꯂꯩꯀꯥꯏꯗꯨꯗꯤ ꯈꯪꯗꯦ ꯑꯗꯣ ꯕ꯭ꯂꯦꯁꯤ ꯀꯩꯅꯣꯅꯦ ꯕ꯭ꯂꯦꯁꯤ ꯅꯪꯒꯤ ꯂꯞ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯔꯦꯗ ꯀꯂꯔꯒꯤ ꯇꯨ ꯂꯧꯔꯨ ꯂꯥꯛꯑꯣ ꯑꯩ ꯏꯇꯥꯎ ꯁꯒꯣꯜꯕꯟ ꯑꯗꯨꯋꯥꯏꯗꯩ ꯈꯪꯗꯦ ꯑꯩ ꯏꯇꯥꯎ ꯂꯝꯁꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯩ ꯂꯧꯒꯦ ꯇꯧꯕꯅꯦ ꯕꯕꯥ ꯀꯩꯅꯣꯅꯦ ꯃꯤ ꯂꯧꯒꯦ ꯇꯧꯔꯒ ꯆꯔꯟꯁꯨ ꯂꯥꯛꯑꯦ ꯍꯜꯂꯣ ꯆꯔꯟ ꯍꯜꯂꯣ ꯆꯦꯅꯦꯜ ꯍꯜꯂꯣ ꯇꯣ ꯂꯞ ꯑꯃꯨꯛ ꯄꯤꯔꯦ ꯇꯨ ꯄꯤꯔꯛꯑꯕꯅꯦꯕ ꯁꯨꯅꯤꯕꯂꯥꯅ ꯑꯗꯨꯒ ꯕꯤꯀ꯭ꯔꯝꯅ ꯁꯣꯝꯗꯤ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯔꯣ ꯑꯁꯣꯝꯗꯤ ꯀꯩ ꯂꯝꯗꯅꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯗꯤ ꯏꯔꯝ ꯁꯤꯐꯥꯏ ꯍꯥꯏꯒꯦ ꯇꯧꯔꯦ ꯑꯩꯗ ꯄꯨꯡꯂꯧ ꯁꯤꯐꯥꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯄꯣꯝꯂꯧ ꯁꯤꯐꯥꯏꯗꯒꯤ ꯃꯦꯝꯃ ꯀꯣꯟꯊꯧꯖꯝ ꯑꯩꯅ ꯃꯦꯝꯃꯁꯦ ꯏ ꯑꯣꯏꯕꯩ ꯅꯤꯡꯗꯅ ꯃꯃꯥꯅ ꯄꯥꯒꯦ ꯇꯧꯔꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯤꯗ ꯀꯣꯟꯊꯧ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯂꯦꯁꯤ ꯕ꯭ꯂꯦꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯃꯥꯅ ꯉꯥꯡꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯊꯣꯏꯊꯣꯏꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯅꯪ ꯑꯝꯇ ꯍꯥꯏꯔ ꯌꯥꯎꯔꯛꯇ꯭ꯔꯦꯅ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯝꯇ ꯍꯥꯏꯔ ꯂꯥꯛꯑꯣ ꯑꯩꯗꯤ ꯏꯪꯉꯦ ꯁꯤꯗ ꯅꯥꯇꯣꯟ ꯐꯨꯜꯂꯛꯑꯦ ꯐꯖꯅ ꯐꯪꯉꯣ ꯁꯤ ꯀ꯭ꯂꯥꯁ ꯐꯖꯅ ꯐꯪꯉꯣ ꯂꯥꯛꯑꯣ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯕ꯭ꯂꯦꯁꯤꯁꯦ ꯂꯣꯛ ꯈꯤꯇꯪ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯃꯥ ꯅꯦꯅꯦꯒꯤ ꯃꯔꯦꯛ ꯃꯤꯡ ꯀꯥꯔꯦ ꯅꯦꯅꯦꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯣꯏ ꯃꯥꯅꯤꯀꯣ ꯅꯦꯅꯦ ꯑꯩꯔꯣ ꯅꯦꯅꯦꯒꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯑꯝꯇ ꯈꯔ ꯈꯔ ꯇꯣꯏ ꯇꯣꯏ ꯌꯦꯡꯕꯤꯌꯨꯀꯣ ꯕ꯭ꯂꯦꯁꯤ ꯅꯣꯡꯑꯅ ꯊꯥꯔꯤꯕ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯈꯔ ꯈꯔ ꯊꯥꯒꯠꯆꯕꯅꯤ ꯕ꯭ꯂꯣꯛꯇꯨ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯃꯃꯤꯡ ꯐꯠ 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 ꯆꯣꯡꯊꯣꯔꯛꯑꯅꯤ ꯂꯥꯏꯞꯇ ꯁꯠꯂꯥꯎ ꯍꯥꯏꯗꯣꯛꯄꯩ ꯃꯍꯨꯠꯇ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯌꯦꯡꯍꯟꯅꯤꯡꯉꯦꯕ ꯚ꯭ꯌꯨ ꯑꯝꯇꯁꯨ ꯍꯦꯟꯒꯠꯅꯕ ꯑꯧ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯛꯅꯕ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯇꯨꯗꯤ ꯀꯀꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯃꯤꯡ ꯉꯥꯛꯇꯅꯦ ꯑꯧ ꯑꯗꯩ ꯀꯣꯟꯁꯝ ꯗꯣꯂꯔꯒꯤ ꯑꯃꯨꯛꯁꯨ ꯂꯥꯛꯄꯤꯔꯛꯑꯦ ꯍꯋꯥꯏ ꯍꯋꯥꯏ ꯊꯔꯥꯛ ꯄꯋꯥꯗ 60 ꯄꯤꯌꯦ ꯑꯁ ꯑꯔꯤꯕꯗꯣ ꯑꯁ ꯇꯥꯡꯉꯦꯍꯦ ꯇꯧꯕꯗꯤ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤꯅꯦꯕꯀꯣ ꯑꯅꯧꯕ ꯑꯅꯧꯕ ꯄꯥꯡꯈꯠꯂꯛꯄꯒꯤ ꯃꯔꯨꯒ ꯆꯪꯕꯗꯨꯗꯤ 60 ꯄꯤ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔ ꯕ꯭ꯂꯦꯁꯤ ꯐꯃꯨꯡ ꯇꯦꯛꯄ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯀꯩꯅꯣꯅꯤꯅ ꯊꯣꯛꯂꯛꯄꯅꯤꯅ ꯍꯥꯎꯅꯤꯀꯣ ꯇꯣ ꯍꯥꯏ ꯌꯥꯝꯅ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯇꯧ ꯂꯥꯎ ꯃꯣꯖꯥ ꯑꯝꯇ ꯇꯣꯡꯉꯣ ꯆꯠꯂꯣ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯐꯨꯔꯤꯠ ꯂꯤꯠꯇ꯭ꯔꯁꯨ ꯐꯨꯔꯤꯠ ꯂꯤꯠꯂꯨꯔꯅꯨ ꯃꯣꯖꯥꯗꯪ ꯇꯣꯡꯉꯣ ꯃꯔꯝ ꯃꯣꯛꯄ ꯑꯗꯣ ꯀꯩꯅꯣꯗ ꯇꯨꯃꯣꯔꯣ ꯀꯩꯅꯣꯅ ꯁꯨꯅꯤꯕꯂꯥꯅ ꯇꯨꯃꯣꯔꯣ ꯒꯣ ꯇꯨ ꯁ꯭ꯀꯨꯜ ꯑꯣꯔ ꯅꯣꯠ ꯕ꯭ꯂꯦꯁꯤ ꯍꯥꯏ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯀꯗ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏ ꯍꯌꯦꯡꯗꯤ ꯊꯣꯏꯊꯣꯏꯒꯤ ꯁꯨꯇꯤ ꯂꯩ ꯃꯣꯏ ꯁ꯭ꯀꯨꯜꯒꯤ ꯈꯔ ꯐꯪꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯍꯟ ꯈꯔ ꯆꯠꯀꯗꯕ ꯑꯉꯥꯡꯈꯩ ꯍꯌꯦꯡ ꯁꯨꯇꯤ ꯊꯥꯗꯣꯛꯑꯦ ꯑꯗꯩ ꯃꯦꯁꯦꯖ ꯃꯥꯁꯨ ꯂꯥꯛꯄ꯭ꯔꯥ ꯑꯗꯣ ꯃꯥꯁꯨ ꯍꯧꯖꯤꯛ ꯂꯣꯛ ꯂꯥꯏꯍꯧ ꯈꯔ ꯇꯧꯔꯨꯕꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯨ ꯆꯠꯍꯟꯗ꯭ꯔꯤꯑꯕꯀꯣ ꯃꯇꯝ ꯈꯔꯒꯤ ꯌꯨꯛꯇꯥꯅ ꯁꯤꯂꯥ ꯍꯋꯥꯏꯖꯥꯔ ꯈꯔ ꯌꯥꯝꯅ ꯂꯣꯜꯂꯣ ꯁꯅꯥ ꯂꯩꯍꯧꯁꯤ ꯍꯥꯏꯕ ꯂꯦꯐꯧꯁꯤ ꯍꯥꯏꯕꯀꯣ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯑꯩ ꯀꯦꯖꯤ ꯑꯅꯤ ꯌꯣꯟꯕ ꯍꯧꯔꯕꯅꯦ ꯊꯣꯏꯊꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯆꯣꯡꯒꯅꯨ ꯑꯃꯇꯪ ꯅꯨꯡꯉꯥꯏꯇꯦ ꯌꯣꯜꯂꯝꯕꯗꯣ ꯃꯌꯥꯝ ꯆꯣꯡꯕ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯌꯨꯛꯇꯥ ꯍꯥꯟꯅꯗꯤ ꯑꯩ ꯀꯦꯖꯤ ꯑꯃꯈꯛ ꯌꯣꯜꯂꯝꯃꯤꯗꯅ ꯍꯧꯖꯤꯛ ꯀꯦꯖꯤ 2 ꯌꯣꯜꯂꯕꯅꯦ ꯍꯥꯏꯗꯤ ꯁꯅꯥꯗꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯁꯥꯍꯧꯒꯦꯅ ꯑꯗꯨꯒ ꯑꯦꯛꯁꯣꯝ ꯍꯥꯏꯗꯣꯏꯔꯥ ꯕꯦꯔꯤ ꯁ꯭ꯋꯤꯠ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯏꯔꯥꯟꯗ ꯀꯩꯅꯣꯒꯤ ꯂꯥꯛꯑꯦ ꯏꯇꯥꯎ ꯑꯩ ꯆꯨꯝꯃꯦ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯀꯥꯎꯔꯤꯅꯦ ꯏꯇꯥꯎ ꯑꯩ ꯅꯥꯎꯔꯦꯝꯊꯣꯡꯗꯒꯤ ꯅꯪ ꯐꯣꯟ ꯄꯥꯏꯌꯣ ꯍꯥ ꯄꯦꯜꯂꯦ ꯅꯪꯁꯨ ꯌꯥꯏꯀ꯭ꯔꯣꯒ ꯐꯣꯟ ꯄꯥꯏꯌꯣ ꯄꯥꯏꯕ ꯅꯪ ꯑꯅꯤ ꯎꯅꯕ ꯁꯤꯝꯂꯥꯗ ꯅꯍꯥꯟꯃꯨꯛ ꯄꯥꯏꯕꯗꯨ ꯄꯥꯏꯌꯣꯕ ꯈꯨꯗꯛꯇ ꯆꯠꯄꯗꯣ ꯄꯄꯥ ꯈꯪꯉꯤꯅꯦ ꯏꯇꯥꯎ ꯆꯠꯄꯗꯣ ꯄꯄꯥ ꯄ꯭ꯂꯥꯟ ꯇꯧꯗꯕꯤꯗ ꯄꯄꯥ ꯍꯟꯗꯛ ꯗꯦꯠ 9 ꯄꯄꯥ ꯁꯟꯗꯦꯗ DBSꯀꯤ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤ ꯄꯄꯥ ꯄꯥꯔꯇꯤ ꯂꯩ ꯑꯣ ꯄꯄꯥ ꯑꯩꯈꯣꯏ ꯄꯄꯥ ꯏꯃꯥꯟꯅꯕꯁꯦ ꯄꯄꯥ ꯗꯣꯟꯕꯣꯁꯀꯣ ꯇꯝꯕ ꯆꯥꯟꯗꯤꯒꯔꯗ ꯇꯝꯕ ꯄꯄꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯝꯂꯥꯗꯒ ꯆꯠꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯥꯒꯤ ꯈꯨꯗꯛꯇ ꯑꯩꯅ ꯂꯝꯗꯣ ꯄꯥꯏꯌꯣ ꯐꯠꯂꯥꯎ ꯄꯄꯥ ꯍꯥꯏꯕꯗꯨꯗꯅꯦ ꯄꯄꯥ ꯄꯥꯏꯌꯣꯕ ꯀꯩꯅꯣꯗꯣ ꯀꯣꯛꯇ ꯂꯥꯛꯇꯕ ꯄꯥꯏꯌꯣꯅꯦ ꯀꯩꯅꯣ ꯍꯣꯏ ꯆꯠꯄꯗ ꯌꯥꯎꯗꯕ꯭ꯔꯥ ꯅꯣꯏ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯁꯤꯝꯂꯥ ꯒ꯭ꯔꯨꯞ ꯆꯠꯄꯗꯣ ꯆꯠꯃꯤꯟꯅꯩꯅꯦ ꯑꯗꯨꯗ ꯄꯥꯏꯌꯣꯕ ꯌꯥꯎꯔꯤꯔꯣ ꯅꯪ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯄꯥꯏꯗꯕꯤꯗ ꯊꯝꯃꯒ ꯁꯥꯟꯅꯒꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯦ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯕ꯭ꯂꯦꯁꯤ ꯑꯝꯇ ꯑꯗꯨꯗ ꯇꯧꯔꯅꯣ ꯊꯣꯏꯊꯣꯏ ꯅꯪ ꯂꯝꯃꯦꯗ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦ ꯃꯪꯂꯦꯝ ꯃꯥꯅ ꯄꯥꯏꯒꯦ ꯇꯧꯕ ꯍꯥꯏꯗꯤ ꯅꯠꯇꯦ ꯁꯤ ꯂꯧꯊꯣꯛꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯊꯝꯃꯤꯁꯦ ꯊꯣꯏꯊꯣꯏ ꯅꯪ ꯆꯩ ꯂꯥꯛꯑꯅꯤ ꯑꯗꯩꯗꯤ ꯑꯩ ꯈꯤꯇꯪ ꯉꯥꯏꯔꯕꯅꯦ ꯁꯧꯔꯛꯀꯗꯧꯕ ꯑꯗꯨꯒ ꯃꯪꯂꯦꯝ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯁꯦ ꯕ꯭ꯂꯦꯁꯤ ꯍꯩ ꯌꯥꯝ ꯁꯤꯡꯉꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯕ ꯑꯗꯨ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯁꯦ ꯀꯀꯥꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯏꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪ ꯊꯦꯡꯀ꯭ꯌꯨꯒ ꯑꯝꯇ ꯍꯥꯏꯗꯦꯅ ꯑꯉꯥꯎꯕꯤ ꯁꯥ ꯃꯥ ꯂꯩꯔꯕ ꯑꯃꯨꯛ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯁꯥꯟꯅ ꯂꯩ ꯃꯈꯣꯡ ꯃꯔꯨꯒꯁꯦ ꯑꯝꯇ ꯌꯦꯡꯉꯣ
ꯍꯨꯃꯥꯡ ꯏꯁꯧ ꯁꯧꯔꯒ ꯂꯥꯛꯑꯣ ꯁꯤꯗ ꯀꯀꯥꯅ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯅꯪ ꯊꯦꯡꯀ꯭ꯌꯨ ꯑꯝꯇ ꯍꯥꯏꯔꯣꯏ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯔꯣꯁꯀ ꯁꯨꯅꯤꯕ ꯇꯣ ꯁꯤꯗ ꯂꯞꯁꯥꯏꯟ ꯑꯃꯨꯛ ꯄꯤꯔꯛꯑꯦ ꯇꯣ ꯔꯣꯁꯁꯨ ꯔꯣꯁꯁꯨ ꯄꯤꯔꯛꯑꯦ. ꯄꯤꯔꯛꯑꯦꯍꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯄꯥꯊꯧ ꯃꯉꯥꯡꯅ ꯍꯥꯏ ꯏꯌꯥꯝꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯉꯁꯤ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯀꯥꯡꯁꯣꯏ ꯑꯃ ꯌꯦꯟ ꯆꯖꯤꯛ ꯈꯔ ꯑꯃꯒ ꯂꯐꯨ ꯏꯔꯣꯟꯗꯨꯁꯨ ꯉꯁꯥꯏ ꯑꯌꯨꯛꯀꯤꯅꯤꯀꯣ ꯉꯁꯥꯏ ꯑꯌꯨꯛ ꯂꯐꯨ ꯏꯔꯣꯝꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯗꯦꯅ ꯅꯪꯅ ꯑꯔꯣꯟꯕ ꯈꯔ ꯆꯥꯈ꯭ꯔꯦꯗꯅ ꯑꯩꯒꯤ ꯈꯔ ꯃꯦꯠꯇꯕ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯃꯦꯠꯂꯕ ꯀꯥꯡꯁꯣꯏꯅ ꯑꯁ ꯐꯠ ꯕ꯭ꯂꯦꯁꯤꯒꯤ ꯐꯠ 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 ꯂꯥꯛꯑꯦ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯆꯤꯡꯈꯠꯂꯣ ꯉꯥꯏꯈꯣ ꯄꯥꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯁꯤꯗ ꯂꯩꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯕ꯭ꯂꯦꯁꯤꯡ ꯄꯥꯟꯊꯧ ꯍꯥꯏ ꯃꯉꯥꯡ ꯕ꯭ꯂꯦꯁꯤꯡ ꯁꯤ ꯃꯈꯥꯗꯤ ꯄꯥꯔꯣ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯍꯥꯏ ꯍꯥꯏꯔꯛꯑꯦ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯌꯨꯛꯇꯥꯅ ꯍꯟꯗꯛꯇꯤ ꯄꯣꯂꯨꯁꯟꯁꯦ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯀꯩꯅꯣ ꯗꯦꯜꯂꯤ ꯒꯨꯔꯒꯥꯎꯁꯦ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯋꯥꯡꯕ꯭ꯔꯥ ꯍꯥꯏꯗꯣꯏꯔꯥ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯑꯁ ꯍꯟꯗꯛ ꯃꯇꯦꯛ ꯑꯃꯗꯤ ꯐꯖꯅ ꯍꯦꯜꯂꯨꯏ ꯍꯧꯖꯤꯛ ꯀꯟꯅ ꯃꯣꯏ ꯏꯁꯤꯡꯒ ꯆꯥꯏꯗꯅꯈꯣꯠꯇꯅ ꯂꯝꯕꯤꯗꯒ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯔꯤꯑꯕꯀꯣ ꯈꯔ ꯐꯥꯖꯅꯕ ꯎꯐꯨꯟ ꯀꯔꯤ ꯀꯔꯥꯗꯣ ꯑꯗꯣ ꯃꯇꯦꯛ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯃꯄꯥꯟ ꯅꯠꯇꯦ ꯀꯥ ꯃꯅꯨꯡꯗꯐꯥꯎꯗ ꯑꯗꯨꯝ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯈꯅꯥꯎꯒꯁꯦ ꯆꯦꯔꯦꯠ 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 ꯂꯥꯎꯔꯒ ꯂꯣꯛ ꯊꯨꯡꯕꯗꯧꯅ ꯌꯥꯝ ꯐꯤꯕꯝ ꯁꯣꯛꯎꯔꯦ ꯍꯟꯗꯛꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯗꯤꯋꯥꯂꯤ ꯂꯥꯛꯑꯝꯗꯥꯏ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯑꯗꯩ ꯗꯤꯋꯥꯂꯤꯗꯁꯨ ꯑꯃꯨꯛ ꯈꯪꯃꯣꯠ ꯃꯣꯠꯁꯜꯂꯦ ꯄꯣꯂꯨꯁꯟ ꯐꯖꯅ ꯋꯥꯡꯉꯝꯃꯦ ꯃꯇꯦꯛ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯀꯩꯅꯣ ꯁꯔꯀꯥꯔꯅ ꯃꯔꯨ ꯑꯣꯏꯕ ꯃꯐꯝꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯊꯛꯇꯒ ꯀꯥꯞꯈꯠꯇꯅ ꯈꯣꯠꯇꯅ ꯈꯔ ꯐꯥꯅꯕꯒꯗꯤ ꯌꯥꯝ ꯍꯣꯠꯅꯔꯤꯕꯅꯤꯀꯣ ꯎꯐꯨꯟ ꯈꯔ ꯀꯩꯅꯣ ꯇꯧꯗꯅꯕ ꯑꯗꯣ ꯌꯥꯝ ꯅꯦꯝꯕ ꯅꯠꯇꯦ ꯗꯦꯜꯂꯤꯁꯦ ꯍꯦꯟꯒꯠꯂꯛꯀꯦꯗꯅꯤ ꯄꯣꯂꯨꯁꯟꯁꯦ ꯑꯗꯨꯒ ꯑꯗꯨꯗ ꯃꯦꯇꯥꯂꯤꯀꯥ ꯁꯔꯃ ꯍꯥꯏ ꯃꯥꯅꯤꯀꯣ ꯆꯦꯁꯦ ꯋꯥꯡꯖꯤꯡ ꯅꯤꯉꯣꯜꯂꯣ ꯌꯥꯝꯅ ꯃꯥꯟꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯏꯅꯦ ꯆꯦ ꯍꯥꯏꯕ ꯅꯪꯁꯦ ꯑꯩꯁꯦ ꯋꯥꯡꯖꯤꯡ ꯅꯤꯉꯣꯜꯂꯥ ꯈꯪꯉꯦ ꯑꯩ ꯍꯪꯕꯅꯦ ꯋꯥꯡꯖꯤꯡ ꯅꯤꯉꯣꯜ ꯅꯠꯇꯦ ꯑꯩꯗꯤ ꯄꯣꯔꯣꯝꯄꯥꯠ ꯅꯤꯉꯣꯜꯅꯦ ꯃꯁꯛ ꯃꯥꯟꯅꯕ ꯃꯁꯛ ꯂꯩꯔꯝꯒꯅꯦꯕꯀꯣ ꯃꯥꯟꯅꯕ ꯂꯩ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯃꯤ ꯎꯝ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯎꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯁꯤꯂꯥꯗꯤ ꯄꯣꯔꯣꯝꯄꯥꯠꯇꯒꯤꯅꯦ ꯑꯗꯨꯒ ꯂꯐꯨ ꯑꯩꯈꯣꯏ ꯀꯣꯟꯁꯝ ꯗꯣꯂꯔꯅ ꯏꯔꯣꯝꯕꯗꯣ ꯑꯃꯨꯛ ꯊꯥꯕꯤꯔꯛꯑꯦ ꯂꯐꯨ ꯏꯔꯣꯝꯕꯗꯣ ꯅꯥꯎꯁꯦꯛꯀ ꯂꯣꯟꯕ ꯍꯥꯎꯋꯦ ꯍꯥꯏꯅꯩꯌꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯆꯥꯖꯗ꯭ꯔꯤ ꯑꯁꯤꯒꯤ ꯑꯁ ꯋꯥꯔꯤ ꯑꯃ ꯍꯥꯎꯕꯅꯦ ꯂꯤꯔꯛꯀꯦ ꯑꯩꯗꯤ ꯆꯥꯔꯦ ꯌꯨꯝ ꯂꯩꯔꯤꯉꯩꯗ ꯃꯅꯝ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯔꯤꯉꯩꯗꯁꯨ ꯅꯥꯎꯁꯦꯛ ꯂꯐꯨ ꯏꯔꯣꯝꯕꯗ ꯍꯥꯞꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯃꯅꯝ ꯅꯨꯡꯁꯤꯕꯗꯀꯣ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯀꯣ ꯑꯩꯗꯤ ꯅꯥꯎꯁꯦꯛꯁꯦ ꯂꯐꯨ ꯏꯔꯣꯝꯕꯗ ꯍꯥꯞꯄꯤꯁꯦ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯅꯥꯎ ꯃꯀꯨꯕꯣꯛꯇꯤ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯁ ꯊꯥꯏꯅꯩ ꯊꯣꯛꯂꯛꯄꯁꯦ ꯑꯍꯟꯗꯤ ꯍꯣꯏꯅꯦ ꯑꯥ ꯊꯣꯛꯂꯛꯄꯁꯦ ꯃꯌꯥꯝ ꯃꯌꯥꯝ ꯂꯩꯌꯦꯕ ꯅꯥꯎꯁꯦꯛꯁꯤ ꯀꯔꯤꯅꯣꯁꯦ ꯈꯪꯗꯕꯤꯗ ꯅꯥꯎꯁꯦꯛ ꯍꯥꯞꯄ ꯏꯔꯣꯝꯕꯁꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯏꯌꯦꯕꯀꯣ ꯅꯥꯎꯁꯦꯛꯇꯣ ꯇꯤꯟ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯩ ꯆꯥꯗ꯭ꯔꯦ ꯅꯪ ꯍꯥꯟꯅ ꯑꯩꯅ ꯑꯇꯩ ꯈꯪꯗꯦꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯇꯥꯏꯞꯇ ꯃꯁꯤꯡꯒꯨꯝꯕꯅꯦꯅ ꯈꯜꯂ ꯈꯟꯕ ꯑꯥ ꯃꯍꯥꯎꯒꯗꯣ ꯑꯗꯩꯗꯤ ꯅꯥꯎꯁꯦꯛꯇꯣ ꯇꯤꯟ ꯑꯣꯏꯔꯝꯕꯗꯩꯗꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯥꯗ ꯍꯩꯅꯈꯤꯗ꯭ꯔꯦꯕ ꯃꯥꯏ ꯃꯅꯝꯗꯨꯅꯦꯕ ꯃꯌꯥꯝꯅ ꯍꯣꯏ ꯉꯥꯎꯅꯔꯤꯁꯦ ꯃꯅꯝꯗꯨꯗ ꯑꯩꯗꯤ ꯑꯗꯨꯝ ꯇꯟꯈ꯭ꯔꯦꯕ ꯑꯁ ꯃꯤꯊꯥꯏꯅꯦ ꯑꯍꯟꯈꯩꯗꯤ ꯅꯥꯎꯁꯦꯛ ꯍꯥꯞꯄ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯗꯤ ꯆꯥꯔꯦ ꯆꯥꯏꯌꯦ ꯆꯥꯕꯨꯗꯤ ꯎꯝ ꯆꯥꯏꯌꯦꯕꯀꯣ ꯎꯝ ꯑꯗꯨꯒ ꯅꯥꯎꯁꯦꯛꯇꯣ ꯇꯤꯟ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩ ꯍꯪꯒꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯅꯪꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯨꯗꯕꯒꯤꯅꯦ ꯃꯤ ꯍꯥꯎꯔꯤꯅꯦꯕ ꯍꯥꯎꯕꯗꯤ ꯃꯥꯅꯦ ꯍꯥꯎꯋꯦꯕ ꯃꯥꯅꯦ ꯏꯔꯣꯝꯕꯗꯣ ꯃꯥꯅꯦ ꯅꯥꯎꯁꯦꯛꯅꯦ ꯇꯤꯟꯅꯦꯗꯣ ꯂꯟꯗꯣꯅꯤ ꯈꯪꯗꯦ ꯍꯥꯏꯕ ꯃꯌꯦꯡꯕꯝꯅ ꯏꯕꯤꯔꯛꯑꯦ ꯀꯩ ꯑꯦꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ ꯉꯁꯥꯏꯒꯤ ꯌꯦꯟ ꯈꯤꯇꯪ ꯑꯃ ꯂꯩ ꯕ꯭ꯂꯦꯁꯤꯒꯤ ꯃꯄꯥꯒꯒꯤ ꯆꯥꯔꯦ ꯏꯔꯣꯝꯕ ꯈꯤꯇꯪ ꯑꯃꯒ ꯑꯩꯅ ꯈꯖꯤꯡ ꯈꯤꯇꯪ ꯑꯃ ꯉꯧꯔ ꯆꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯏꯔꯩꯁꯦ ꯕ꯭ꯂꯦꯁꯤ ꯄꯥꯊꯧ ꯃꯉꯥꯡꯅ ꯐꯨꯔꯤꯠ ꯂꯤꯠꯁꯜꯂꯣ ꯏꯕꯤꯔꯛꯏꯁꯦ ꯌꯥꯝ ꯍꯧꯗꯣꯏ ꯃꯥꯜꯂꯤ ꯏꯌꯥꯝꯕ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯌꯥꯏ ꯌꯥꯏ ꯆꯥꯃꯤꯟꯅꯁꯦ ꯄꯥꯊꯧꯁꯦ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯤ ꯗꯤꯜꯂꯤ ꯀꯋꯥꯏꯗ ꯂꯩꯒꯦ ꯅꯣꯡꯃ ꯆꯥꯃꯤꯟꯅꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯁꯦ ꯅꯣꯡꯃ ꯄꯥꯎ ꯍꯥꯏꯅꯔꯒ ꯐꯥꯎꯅꯔꯒꯀꯣ ꯒꯤꯇꯥ ꯂꯥꯏꯁ꯭ꯔꯝꯅ ꯑꯁꯤ ꯊꯣꯏꯊꯣꯏꯒꯤ ꯂꯞ ꯃꯆꯨ ꯀꯂꯔꯐꯨꯜ ꯂꯞ ꯃꯌꯥꯝ ꯊꯥꯔꯛꯑꯦ ꯊꯣꯏꯊꯣꯏ ꯅꯪꯗꯤ ꯑꯣꯔꯦꯟꯖ ꯌꯦꯜꯂꯣ ꯒ꯭ꯔꯤꯟ ꯂꯣꯏ ꯌꯥꯎꯔꯦ ꯕ꯭ꯂꯨ ꯄꯤꯡ ꯕ꯭ꯂꯦꯁꯤꯒꯤ ꯔꯦꯠ ꯋꯥꯏꯠ ꯑꯁ ꯂꯣꯏ ꯁꯨꯔꯦꯍꯦ ꯌꯨꯛꯇꯥꯅ ꯁꯤꯂꯥ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯦꯛ ꯍꯛꯀꯥꯝ ꯆꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯇꯨꯝꯅꯤꯡꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯏꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯛꯀꯥꯝ ꯍꯦꯛꯇ ꯆꯜꯂꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯅꯥꯇꯣꯟꯁꯦ ꯐꯨꯟꯒꯠꯂꯛꯑꯦ ꯐꯦꯟꯁꯦ ꯃꯨꯠꯊꯠꯂꯁꯤꯔꯣ ꯃꯨꯊꯠꯀꯅꯣ ꯍꯥꯟꯁꯨꯔꯤ ꯑꯃꯨꯛꯁꯨ ꯃꯥꯗꯤ ꯃꯥ ꯅꯥꯇꯣꯟ ꯐꯨꯜꯂꯦ ꯅꯥꯇꯣꯟ ꯐꯨꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯐꯨꯔꯤꯠ ꯖꯔꯁꯤꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯩꯝ ꯇꯧꯔꯔꯣꯏ ꯑꯗꯨꯅꯦ ꯀꯩꯝ ꯇꯧꯔꯔꯣꯏ ꯅꯪꯒꯤ ꯌꯥꯗꯦ ꯅꯪ ꯃꯣꯖꯥ ꯇꯣꯡꯉꯨꯔꯦ
ꯂꯧꯊꯣꯛ ꯑꯗꯨ ꯂꯧꯊꯣꯛ ꯁꯨꯅꯤꯕꯂꯥꯅꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯛꯑꯦ ꯑꯁ ꯊꯣꯏꯊꯣꯏꯒꯤ ꯂꯞ ꯃꯌꯥꯝ ꯄꯤꯔꯛꯑꯦ 이모지가좀 비쌀래. ꯑꯗꯨꯒ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝ ꯌꯥꯝ ꯍꯧꯔꯝꯅꯤꯀꯣ 하오에 ꯑꯥ 카징제 ꯄꯥꯝꯃꯦ ꯑꯩꯅ ꯈꯖꯤꯡ ꯑꯆꯧꯕꯗꯨꯗꯤ ꯄꯥꯝꯗꯦ ꯃꯆꯥꯁꯦ ꯑꯀꯨꯞꯄꯗ ꯀꯩꯅꯣꯒ ꯅꯥꯀꯨꯞꯄꯤꯒ ꯉꯧꯔ ꯆꯥꯕꯗꯣ ꯑꯩ ꯍꯥꯟꯅ ꯆꯥꯅꯤꯡꯉꯝꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛ ꯍꯥꯎꯈ꯭ꯔꯦꯕ ꯅꯥꯀꯨꯞꯄꯤꯅꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯣꯔꯣꯛ ꯁꯨꯔꯦ ꯍꯥꯎꯋꯦ ꯇꯪꯈꯥꯏꯅꯦ ꯇꯧꯔꯒ ꯑꯗꯣ ꯑꯁ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯅꯥꯀꯨꯞꯄꯤ ꯉꯧꯔꯤꯉꯩꯗ ꯈꯖꯤꯡ ꯑꯍꯤꯡ ꯇꯛ ꯍꯥꯞꯆꯤꯟꯕꯗꯣ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯥꯅꯤꯡꯗꯦ ꯈꯖꯤꯡ ꯉꯥꯛꯇ ꯈꯔ ꯇꯥꯎꯊꯣꯛꯑꯒ ꯑꯃꯨꯛ ꯀꯣꯟꯅ ꯉꯧꯃꯤꯟꯅꯕꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯋꯦ ꯈꯖꯤꯡꯒꯤ ꯅꯨꯡꯁꯤꯕ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝꯗꯗꯤ ꯑꯏꯪ ꯑꯁꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯗꯤ ꯈꯔ ꯏꯪꯕ ꯍꯧꯕꯤꯔꯛꯑꯕ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯣ ꯗꯦꯁꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯔꯛꯑꯦ ꯀꯀꯥ ꯀꯩꯅꯣ ꯊꯝꯖꯜꯂꯣ ꯁꯨꯅꯤꯕꯂꯥ ꯂꯟꯊꯣꯏ ꯀꯔꯥꯝ ꯁꯤꯗꯤ ꯍꯥꯏꯈꯔꯦ ꯁꯤꯁꯦ ꯑꯣ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝ ꯂꯦꯁꯤ ꯅꯪꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯅꯪꯒꯤ ꯄꯤꯔꯛꯑꯦ ꯂꯞ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯃꯊꯛꯇꯁꯨ ꯁꯨꯅꯤꯕꯂꯥꯁꯦ ꯆꯦꯆꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯒ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯒ ꯊꯣꯏꯊꯣꯏꯒꯤ ꯂꯞ ꯃꯌꯥꯝ ꯇꯨ ꯌꯨꯛꯇ ꯃꯌꯥꯝ ꯂꯤꯂꯤꯒꯤ ꯈꯖꯤꯡꯁꯦ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯑꯃꯨꯛꯇ ꯎꯝ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯈꯖꯤꯡꯗꯁꯨ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯣꯏꯗꯕ ꯂꯩꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯐꯪꯕꯗ ꯇꯥꯟ ꯆꯥꯟꯅꯔꯗꯤ ꯌꯥꯝ ꯐꯖꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯐꯪꯕꯅꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯕ ꯄꯠꯂꯤ ꯄꯠꯂꯤꯒ ꯇꯧꯕꯗꯤ ꯈꯖꯤꯡꯗꯤ ꯀꯨꯞꯁꯨ ꯀꯨꯞꯄꯅꯤꯅ ꯑꯀꯨꯞꯄꯗꯨꯗꯤ ꯃꯣꯏ ꯍꯥꯞꯆꯤꯟꯕꯗ ꯑꯗꯨꯝ ꯊꯨꯅ ꯄꯠꯀꯟꯕ ꯄꯣꯠ ꯑꯣꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯅꯍꯥꯟ ꯀꯩꯅꯣꯗꯒꯤ ꯂꯩꯔꯛꯑꯦ ꯑꯁꯣꯝꯒꯤ ꯒꯥꯖꯤꯄꯨꯔ ꯒꯥꯖꯤꯄꯨꯔ ꯁꯕꯖꯤ ꯃꯟꯗꯤꯗꯒꯤ ꯃꯥꯒꯤꯗꯨꯗꯤ ꯑꯗꯨꯗ ꯄꯣꯔꯛꯑꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯧꯅꯤꯅ ꯄꯣꯠꯇꯣ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯕꯖꯥꯔꯗ ꯌꯣꯟꯕꯗ ꯐ꯭ꯔꯦꯁ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯣ ꯆꯞ ꯃꯥꯟꯅꯩ ꯆꯥꯕ ꯌꯥꯏꯌꯦ ꯎꯝ ꯑꯗꯣ ꯑꯩꯗꯤ ꯀꯀꯥꯅ ꯀꯦꯖꯤ ꯑꯃ ꯂꯩꯔꯛꯄꯗꯣ ꯉꯧꯁꯜꯂꯒ ꯊꯝꯃꯦ ꯈꯔ ꯀꯪꯇꯛꯅ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯌꯥ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯦ 이롬 기타ंजलि 안티가 काकागसे वेडिंग वीडियो हजिंपोट नहान नहानतंग येंगे याम फजै हैबा थैंक यू येंबीबगे ꯒꯤꯇꯥꯟꯖꯂꯤ ꯆꯥꯛ ꯆꯥꯔꯕꯣ खरा लेरगा वीडियो खरा सांगना हापके मेमोरी ओइनबको ꯌꯨꯛꯇꯥ ꯕ꯭ꯂꯦꯁꯤ ꯀꯩꯅꯣ ꯃꯣꯟꯗ ꯅꯨꯡꯉꯥꯏꯔꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ ꯃꯥ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯃꯥꯒꯤ ꯇꯦꯗꯤ ꯃꯌꯥꯝꯁꯦ ꯐꯃꯨꯡꯗ ꯄꯨꯈꯠꯂꯒ ꯊꯣꯏꯊꯣꯏꯗꯤ ꯉꯁꯥꯏꯗꯤ ꯃꯥꯅ ꯂꯥꯏꯚ ꯇꯧꯁꯦ ꯀꯥꯏ ꯃꯥ ꯃꯨꯛꯇꯅ ꯀꯩꯅꯣ ꯇꯧꯔꯝꯕꯅꯦ ꯑꯗꯨꯒ ꯂꯥꯏꯚ ꯇꯧꯕ ꯍꯧꯔꯛꯑꯀꯥꯟꯗ ꯇꯣꯉꯥꯟꯅ ꯃꯥ ꯁꯥꯟꯅꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝꯒ ꯐꯦꯟꯁꯦ ꯊꯥꯔꯤ ꯏꯪꯉꯤ ꯑꯗꯨꯒ ꯃꯨꯠꯊꯠꯂꯦ ꯁꯥꯏ ꯇꯧꯔꯦ ꯊꯥꯒꯤꯔꯣ ꯑꯩ ꯐꯤ ꯑꯃ ꯏꯟꯗꯣꯏꯕ ꯌꯥꯔꯦ ꯃꯅꯤꯄꯨꯔꯁꯤꯕꯨ ꯈꯔ ꯏꯪꯕ ꯍꯧꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛ ꯋꯦꯗꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯌꯥꯝꯁꯨ ꯁꯥꯗꯕ ꯏꯪꯁꯨ ꯏꯪꯗꯕ ꯑꯗꯣ ꯌꯨꯝꯒꯤ ꯋꯦꯗꯔ ꯑꯃ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯇꯟꯕ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯎꯔꯨꯝꯗ ꯂꯩꯔꯒꯅ ꯌꯥꯝ ꯏꯪꯕ ꯖꯔꯁꯤ ꯂꯤꯠꯇ꯭ꯔꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯌꯥꯝ ꯁꯥꯕ ꯅꯨꯡꯗꯥꯡꯒ ꯑꯌꯨꯛ ꯀꯩꯅꯣꯗꯅ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯗꯅ ꯌꯥꯝ ꯏꯪꯕ ꯏꯪꯉꯦꯅ ꯖꯔꯁꯤ ꯂꯤꯠꯂꯨꯔꯒ ꯅꯨꯡꯊꯤꯟꯁꯤꯅ ꯇꯞ ꯇꯥꯅ ꯁꯥꯕ ꯑꯃ ꯂꯩꯕꯗꯣ ꯏꯔꯣꯝ ꯒꯤꯇꯥꯟꯖꯂꯤꯅ ꯕ꯭ꯂꯦꯁꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄꯤꯔꯛꯑꯣ ꯈꯔꯗꯤ ꯊꯥꯒꯠꯂꯒꯦ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯍꯥꯟꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯊꯥꯒꯠꯄꯅꯦ ꯍꯥꯟꯅ ꯈꯔꯗꯤ ꯀꯨꯏꯔꯕꯅꯦꯕꯀꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯒ ꯍꯧꯔꯛꯄꯒꯤ ꯑꯗꯥꯏꯗ ꯍꯧꯒꯠꯂꯛꯄꯗ ꯆꯦꯅꯦꯜꯁꯤꯁꯨ ꯃꯥꯒꯤ ꯈꯛꯀꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯒꯤ ꯀꯩꯅꯣ ꯊꯥꯒꯠꯅꯕꯅ ꯁꯦꯝꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯦꯡꯕꯤꯌꯨ ꯌꯥꯎꯔꯝꯒꯅꯤ ꯕ꯭ꯂꯦꯁꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯅꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯉꯒ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯏꯈ꯭ꯔꯕ ꯌꯨꯛꯇꯥꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯗꯤ ꯆꯥꯛ ꯈꯪꯍꯧꯗ꯭ꯔꯦ ꯀꯥꯃꯨꯔꯒꯦ ꯍꯥꯏꯕꯅꯤ ꯀꯥꯃꯨꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯊꯥꯔꯒ ꯆꯥꯛ ꯑꯣ ꯀꯥꯝꯊꯣꯛꯎꯒꯦꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯝꯊꯣꯛꯄꯤꯔꯨꯔꯣ ꯒꯨꯔꯒꯥꯎꯗ ꯀꯔꯤ ꯃꯊꯦꯜ ꯂꯩꯔꯕ ꯇꯧꯗꯣꯏꯅꯣ ꯒꯨꯔꯒꯥꯎꯗꯅꯦ ꯍꯥꯏꯀꯣ ꯑꯗꯨꯗꯤ ꯌꯨꯛꯇꯥꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯌꯥꯏ
ꯅꯣꯡꯃ ꯅꯣꯡꯃ ꯁꯣꯟꯗ ꯄꯨꯟꯁꯦ ꯂꯥꯛꯄꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯂꯟꯗꯣꯅꯤꯅ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯅꯪ ꯀꯔꯤ ꯍꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯔꯣ ꯑꯣ ꯁꯤꯗ ꯃꯌꯥꯝ ꯂꯩꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯨ ꯂꯦꯁꯤꯅꯗꯤ ꯄꯤꯔꯛꯑꯦ ꯐ꯭ꯔꯨꯏꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯋꯥꯇꯔꯃꯦꯂꯟꯁꯨ ꯐ꯭ꯔꯨꯏꯠ ꯄꯤꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯇꯣ ꯂꯩꯔꯦ ꯀꯔꯤ ꯀꯔꯝꯕ ꯍꯩ ꯆꯥꯅꯤꯡꯒꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤ ꯀꯩꯀꯩꯅꯣ ꯌꯥꯎꯔꯦ ꯌꯦꯡꯉꯣ ꯁꯤ ꯀꯩꯀꯩꯅꯣ ꯋꯥꯇꯔꯃꯦꯂꯟ ꯌꯥꯎꯔꯦ Strawberry-ga, ꯃꯦꯡꯒꯣ ꯌꯥꯎꯔꯦ strawberry-ga, apple-ga, watermelon-ga, mango-ga, apple-ga change loimak. ꯂꯣꯏ ꯆꯥꯅꯤꯡꯉꯦ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯈ꯭ꯔꯣ Thank you. Banana-su piyaktre. ꯕꯅꯥꯅꯥ ꯄꯤꯔꯛꯇꯦ ꯄꯤꯖꯔꯛꯑꯅꯤ ꯕꯅꯥꯅꯥ ꯄꯤꯔꯛꯑꯅꯤ Mama, ꯇꯣ ꯀꯩꯅꯣ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯥꯟꯗꯝꯁꯨ ꯂꯥꯛꯄꯤꯔꯦ ꯍꯦꯜꯂꯣ ꯕꯦꯝ ꯍꯥꯏꯔꯛꯑꯦ ꯍꯜꯂꯣ ꯄꯔꯗꯤꯞ ꯃꯨꯔꯃꯨ ꯍꯥꯏ ꯑꯩ ꯏꯁꯥꯒꯤ ꯍꯨꯃꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯐꯦꯟ ꯉꯥꯛꯇꯪ ꯊꯥꯕꯤꯔꯁꯤꯔꯥ ꯐꯔꯣ ꯑꯩ ꯐꯤ ꯃꯆꯥ ꯑꯝꯇ ꯏꯜꯂꯛꯈꯤꯒꯦ ꯃꯦꯝꯃ ꯀꯣꯟꯊꯧꯖꯝ ꯑꯩ ꯅꯍꯥꯟ ꯊꯦꯡꯅꯕꯗꯨꯅꯦ ꯆꯥꯛꯀꯧꯕꯗ ꯉꯁꯤ ꯂꯥꯏꯚ ꯊꯦꯡꯅꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯃꯨꯛꯇ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯨꯔꯥ ꯑꯃꯨꯛꯇ ꯊꯦꯡꯅꯖꯒꯦ ꯈꯟꯕꯗꯣ ꯗꯥꯎ ꯌꯥꯔꯦ ꯑꯩ ꯀꯣꯟꯊꯧꯖꯝꯗꯒꯤ ꯄꯤꯌꯥ ꯑꯣꯏꯕꯗ ꯌꯥꯝꯅ ꯑꯩ ꯀꯣꯟꯊꯧꯖꯝꯗꯒꯤꯅꯦ ꯍꯥꯏꯔꯒꯀꯣ ꯁꯤ ꯅꯍꯥꯟ ꯏꯃꯥꯗꯨ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯑꯩ ꯑꯀꯣꯟꯕꯩꯁꯦ ꯃꯩ ꯑꯃ ꯌꯥꯝꯅ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯃꯥꯡꯁꯦ ꯌꯥꯝꯅ ꯀꯔꯤꯅꯣ ꯀꯔꯤꯅꯣ ꯁꯤꯁꯤꯃ ꯄꯥꯕ ꯍꯩꯇ꯭ꯔꯦ ꯁꯤ ꯅꯍꯥꯟꯒꯤ ꯏꯃꯥꯗꯨ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯝꯕꯔ ꯂꯧꯅꯕꯗꯣ ꯀꯣꯟꯊꯧꯖꯝꯒꯤꯁꯦ ꯑꯩꯗꯤ ꯀꯣꯟꯊꯧꯖꯝꯂꯣꯝꯗꯩꯅꯦꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯁꯤꯂꯥꯒ ꯑꯃꯨꯛꯇꯪ ꯑꯩꯗꯤ ꯏꯃꯥꯒ ꯈꯪꯍꯧꯗ꯭ꯔꯦ ꯎꯅꯍꯟꯒꯦꯅ ꯈꯜꯂꯒ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ ꯁꯣꯝꯗ ꯐꯔꯛ ꯇꯥꯅ ꯅꯪꯁꯨ ꯃꯣꯏ ꯃꯥꯅꯦ ꯑꯇꯣꯞꯄꯒ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯈꯤꯕꯗꯨꯗ ꯑꯩꯁꯨ ꯊꯦꯡꯅꯕ ꯑꯩꯒꯤ ꯐꯪꯉꯛꯇꯕꯅꯦꯕ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯅꯣꯡꯃ ꯏꯃꯥꯁꯦ ꯑꯩꯈꯣꯏꯗ ꯀꯧꯖꯈꯤꯗꯣꯏꯅꯤꯀꯣ ꯈꯤꯇꯪ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯕ ꯃꯇꯝ ꯁꯪꯅꯔꯀꯥꯟꯗ ꯑꯩ ꯏꯃꯥꯁꯦ ꯑꯃꯨꯛꯇꯪ ꯀꯧꯖꯒꯦ ꯈꯟꯕꯅꯦ ꯀꯣꯟꯁꯝ ꯗꯣꯂꯔ ꯕ꯭ꯂꯦꯁꯤ ꯑꯦꯄꯜꯒ ꯁꯦꯝꯒ ꯀꯅꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯌꯣ ꯍꯥꯏ ꯁꯦꯝꯒ ꯑꯦꯄꯜꯒ ꯀꯅꯥꯅ ꯆꯥꯅꯤꯡꯉꯤ Kari. ꯁꯦꯝꯒ ꯑꯦꯄꯜꯒ ꯁꯦꯝ ꯄꯥꯝꯕ꯭ꯔꯥ ꯑꯦꯄꯜ ꯄꯥꯝꯕ꯭ꯔꯥ Sem pame. ꯁꯦꯝ ꯄꯥꯝꯃꯦ ꯑꯦꯄꯜꯗꯤ ꯄꯥꯝꯗꯕ Sem du kamera. ꯑꯦꯄꯜꯗꯣ Apple du ꯁꯦꯝ ꯍꯥꯏꯗꯤ ꯑꯦꯄꯜ ꯍꯥꯏꯗꯤ ꯁꯦꯝꯗꯣ ꯑꯗꯣ ꯀꯔꯝꯕ ꯆꯥꯅꯤꯡꯒꯦ ꯍꯥꯏꯕ I like pop. You like pop. ꯂꯣꯂꯤꯄꯣꯞꯁꯨ ꯌꯥꯎꯔꯛꯑꯦ ꯃꯤ ꯍꯟꯗꯛꯇꯤ नहीं मुझे डोनट खाना है डोनट ꯗꯣꯅꯠꯗꯤ ꯈꯥꯅꯦ हाँ ꯑꯣꯀꯦ ꯑꯗꯨꯒ ꯂꯟꯊꯣꯏꯕꯤ ꯇꯣꯡꯕ꯭ꯔꯝ ꯀꯣ ꯂꯟꯊꯣꯏꯕ ꯍꯥꯏꯕ ꯁꯣꯔꯤ ꯁꯤꯒꯤ ꯃꯃꯥꯡꯒꯤꯗꯤ ꯄꯥꯔꯝꯕꯅꯦ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯀꯤꯁꯦ ꯑꯩ ꯀꯥꯟꯗꯝꯃꯕ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯥꯟꯗꯝꯒꯤꯀꯣ ꯋꯥꯠ ꯀꯨꯀꯤꯡ ꯐꯣꯔ ꯇꯨꯗꯦ ꯉꯁꯤ ꯀꯩ ꯊꯣꯡꯒꯦ ꯍꯥꯏꯌꯦ ꯕꯦꯁꯦ ꯉꯁꯤ ꯀꯩꯀꯩ ꯊꯣꯡꯒꯦ ꯀꯔꯤ ꯈꯔ ꯀꯔꯤ ꯂꯥꯎ ꯊꯣꯡꯒꯦ ꯁꯤꯡ ꯑꯝꯇ ꯀꯥꯔꯣ ꯍꯥꯏꯈ꯭ꯔꯣ ꯉꯁꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯉꯁꯤ ꯀꯥꯡꯁꯣꯏ ꯀꯥꯡꯁꯣꯏ ꯑꯥ, ꯏꯔꯣꯝꯕ ꯑꯗꯒꯤ ꯌꯦꯟ ꯊꯣꯡꯕ ꯈꯤꯇꯪ ꯑꯃꯒ ꯈꯥꯖꯤꯡ ꯈꯤꯇꯪ ꯀꯥꯡꯍꯧ ꯂꯟꯊꯣꯏꯕ ꯑꯃꯒ ꯇꯣꯡꯕ꯭ꯔꯝꯅ ꯊꯝꯃꯣꯒ ꯏꯅꯝꯃꯒꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯟꯊꯣꯏꯕꯤ ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯂꯟꯊꯣꯏꯕ ꯑꯣꯏꯗꯣꯏꯅꯦ ꯃꯥꯏ ꯃꯥꯏꯁꯦ ꯑꯉꯥꯡꯒꯨꯝꯕꯒꯤ ꯃꯤꯡꯗ ꯑꯣꯏꯕ ꯎꯝ ꯑꯣꯏꯔꯝꯒꯅꯤ ꯎꯝ ꯎꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯌꯥꯝ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯑꯃꯨꯛ ꯏꯕꯤꯔꯛꯑꯦ ꯕ꯭ꯂꯦꯁꯤ ꯅꯪꯒꯤ ꯕꯅꯥꯅꯥ ꯃꯗꯅꯁꯨ ꯑꯃꯨꯛ ꯈꯣꯛꯄꯤꯔꯛꯑꯦ ꯍꯥꯄꯛꯑꯦ ꯑꯁ ꯕꯅꯥꯅꯥ ꯄꯤꯔꯦ ꯇꯨ ꯅꯪ ꯉꯁꯥꯏ ꯕꯅꯥꯅꯥ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯍꯥꯎꯕ꯭ꯔꯥ ꯏꯁ ꯊꯨꯝꯕ꯭ꯔꯥ ꯎꯃꯥ ꯁꯥꯏꯈꯣꯝ ꯊꯨꯝꯗꯤ ꯌꯥꯝ ꯗꯗꯥꯁꯦ ꯍꯥꯎꯋꯦ ꯀꯩ ꯂꯝꯗꯩꯅꯣꯌꯦ ꯎꯃꯥ ꯁꯥꯏꯈꯣꯝꯅ ꯗꯗꯥꯁꯦ ꯀꯩ ꯂꯝꯗꯩꯅꯣꯌꯦ ꯄꯨꯝꯅꯧ ꯁꯤꯐꯥꯏꯗꯒꯤꯅꯦ ꯑꯦꯟꯖꯦꯜ 1 2 3 ꯁꯤꯂꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯆꯍꯤꯅ ꯅꯜꯂꯦ ꯑꯩ ꯆꯍꯤ ꯑꯗꯨꯅ ꯆꯍꯤ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯖꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯁꯥꯒꯦꯅ ꯆꯍꯤ ꯂꯣꯠꯂꯤꯀꯣ ꯑꯩ ꯑꯁꯦꯡꯕꯩ ꯁꯝꯒ ꯀꯛꯊꯠꯇꯅ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯕꯤꯁꯟ ꯕꯤꯁꯟ ꯑꯦꯂꯥꯡꯕꯝ ꯂꯦꯡꯕꯝ ꯍꯥꯏ ꯍꯧꯖꯤꯛꯇ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤ ꯂꯥꯏꯐꯁꯦ ꯍꯥꯏ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯆꯪꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯌꯥꯝꯅ ꯍꯥꯎꯕ꯭ꯔꯣ ꯕ꯭ꯂꯦꯁꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯊꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯊꯨꯝꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯏ ꯀꯥꯏꯗꯦ ꯍꯥꯏ ꯑꯥ ꯆꯍꯤꯁꯦ ꯏꯀꯥꯏꯔꯦ ꯍꯥꯏꯗꯧꯕ
Umaze Pumlo Sipai Danau Nadro. Kaino Umaze Kanogi Umadro. ꯑꯩꯈꯣꯏꯒꯤ Message Uvang. ꯑꯗꯨ ꯃꯥꯗꯤ ꯁꯥꯏꯈꯣꯝ ꯅꯠꯇꯦ ꯃꯥꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗ ꯁꯥꯏꯈꯣꯝ ꯑꯣꯏꯗꯤ ꯈꯪꯗꯣꯏꯔꯥ Natida Danau Haragusidanida. ꯑꯥ Danau ni ꯑꯩꯈꯣꯏ Danau Iram ꯀꯩꯅꯣꯒꯤ Sipaigi. Pumlo Sipaigi. ꯈꯥꯡꯉꯦꯝꯕꯝꯒꯤ ꯎꯃꯥ ꯑꯣꯏꯗꯣꯏꯔꯣ ꯁꯤꯕꯣ Male photos di mai nupa mapuroi bagira kangde nupa ꯗꯅꯥꯎꯅꯦ ꯃꯦꯝꯃ ꯀꯣꯟꯊꯣꯛꯖꯝꯅꯀꯣ ꯃꯥꯅꯦ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯈ꯭ꯔꯦ ꯄꯤꯌꯥꯔ ꯑꯣꯏꯕꯗ ꯌꯥꯝꯅ ꯆꯥꯅꯩ ꯄꯤꯌꯥꯔ ꯑꯣꯏꯕꯗ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯕ ꯏꯕꯥꯅꯤ ꯖꯨꯔꯥ ꯑꯣꯏꯕꯗ ꯌꯥꯝꯅ ꯆꯥꯅꯩꯌꯦ ꯑꯐꯕꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒ ꯎꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯐꯣꯇꯣ ꯌꯦꯡꯍꯜꯂꯦ 이마ꯒꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏ 이마ꯅ ꯍꯦꯛ ꯈꯪꯉꯦ ꯍꯥꯏꯗꯤ 이마ꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯔꯛꯑꯦ 이마ꯒꯤ ꯃꯔꯝꯗꯀꯣ ꯑꯗ ꯀꯩꯅꯣꯗꯗꯤ ꯍꯥꯟꯅꯗꯤ ꯑꯁ ꯀꯔꯝꯕꯅꯣ ꯑꯗ ꯃꯌꯥꯝ ꯐꯝꯕꯅꯤꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯁꯛꯇꯣ ꯎꯅꯗ꯭ꯔꯗꯤ ꯈꯪꯉꯔꯣꯏꯅ ꯅꯍꯥꯟ 이마ꯒ ꯊꯦꯡꯅꯕꯒꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯍꯜꯂꯦꯕ 이마ꯗ ꯊꯥꯔꯒ ꯑꯗꯨ ꯚꯤꯗꯤꯑꯣꯗꯨꯗ 이마 ꯑꯍꯥꯟꯕꯗ ꯌꯥꯎꯕꯅꯦꯅ ꯑꯗ 이마ꯅꯁꯨ ꯈꯪꯉꯦ ꯍꯥꯏꯗꯤ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦꯅ 이마ꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯣꯟꯕꯤꯔꯛꯑꯦ Saikhomgi Herojitki Manau Nupa Atombudune Danau Hay Saikhom Humbro. ꯁꯥꯏꯈꯣꯝ Saikhom ꯍꯦꯔꯣꯖꯤꯠꯀꯤ Negro. ꯂꯩꯌꯦ ꯁꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯔꯥꯖꯦꯟꯗ꯭ꯔꯣꯒꯤ ꯃꯆꯥ Chak Charabo Ekera. Chak Charabo ꯆꯥꯛ Hare. ꯆꯥꯔꯦ ꯉꯁꯤꯗꯤ ꯉꯟꯅ ꯆꯥꯊꯣꯛꯑꯦ Laisna Hero. Said hi. Hare. ꯍꯥꯏ ꯑꯗꯨꯒ ꯎꯃꯥ ꯁꯥꯏꯈꯣꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯁꯥꯏꯈꯣꯝꯒꯤ ꯍꯦꯔꯣꯖꯤꯠ ꯈꯪꯉꯦ Hangaba. ꯈꯪꯉꯦ ꯀꯥ ꯔꯥꯖꯦꯟꯗ꯭ꯔꯣ ꯃꯆꯥꯅꯨꯄꯥ Hmm. ꯑꯩꯅ ꯎꯃꯥ ꯍꯥꯏꯕꯁꯤꯗꯅꯦ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯣꯏꯅ ꯈꯜꯂꯨꯕ ꯚꯥꯞꯇꯣ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝ ꯀꯣ ꯍꯧꯖꯤꯛꯇꯒꯤꯗꯤ ꯀꯔꯝꯕ ꯆꯥꯅꯤꯡꯒꯦ ꯕ꯭ꯂꯦꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯆꯥꯅꯤꯡꯒꯦ ꯍꯪꯉꯛꯑꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯗꯤ ꯉꯁꯥꯏ ꯄꯤꯔꯛ ꯑꯗꯨꯗꯤ ꯑꯗꯨꯗꯤ fruit loin pire. Kari janinge. Janingre. Lollipop pirakhadudi. ꯑꯗꯨꯒ ꯍꯟꯗꯛꯅ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯥꯟꯗꯝ ꯀꯣ ꯀꯨꯀꯤ ꯑꯣꯔ ꯃꯩꯇꯩ ꯀꯩꯅꯣ ꯀꯨꯀꯤ ꯑꯣꯔ ꯃꯩꯇꯩ ꯍꯥꯏꯁꯤꯕꯣ Sigi answer khumba dalle. ꯀꯔꯤ ꯍꯥꯏꯅꯣꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯀꯣ ꯍꯥꯏꯗꯤ ꯑꯗꯨꯅꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯗꯨꯒ ꯑꯦꯟꯖꯦꯜ ꯍꯥꯏ ꯃꯥꯅꯤꯀꯣ Angel 1 2 3 ne ika kaina. ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗ ꯆꯍꯤ ꯍꯩꯗꯣꯛꯄꯗꯨꯕꯨ ꯍꯩꯗꯣꯛꯄ ꯇꯜꯂꯦꯗꯤ ꯅꯪꯒꯤ ꯑꯣꯄꯤꯅꯤꯌꯟꯕꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕꯅ ꯐꯥꯒꯤ ꯇꯧꯖꯕꯅꯤꯗ ꯑꯁꯦꯡꯕꯗꯤ 40+ ꯉꯥꯛꯇꯅꯤꯀꯣ 40+ ngatane. ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯑꯦꯛꯖꯦꯛꯇꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯒꯤ ꯃꯊꯛꯇꯤ ꯑꯣꯏꯔꯦꯕ ꯂꯣꯏꯅꯃꯛ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯕꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯝ ꯇꯧꯅꯕꯗꯣ ꯁꯨꯝ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯗ ꯌꯥꯝꯅ ꯂꯣꯠꯄꯒꯤ ꯈꯣꯠꯄꯒꯤ ꯅꯠꯇꯦꯗ Haidokpada ikaiba ꯍꯥꯏꯗꯤ lota adugumba kai ꯑꯗꯨꯒꯤ ꯀꯩꯝ ꯂꯩꯇꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯍꯟꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯁꯤꯗꯅ ꯁꯨꯝ ꯇꯧꯕꯅꯦꯗ Krishna Sharma Krishna hara. ꯀꯀꯥ ꯍꯣꯏꯅ ꯂꯩꯔꯤꯕ Kishan Sharma. ꯀꯤꯁꯟ ꯁꯔꯃ ꯀꯀꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯔꯦꯟꯇꯤ ꯀꯌా ꯑꯣꯏꯒꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯤ ꯀꯩꯅꯣꯅꯦꯕꯀோ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯔꯤꯌꯥꯅꯦꯕꯀꯣ ꯑꯗꯨꯅ ꯔꯦꯟꯠ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯕꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯈꯔ ꯍꯣꯡꯕꯃꯐꯝꯁꯨ ꯂꯩ ꯑꯗꯨꯒ ꯑꯇꯥꯡꯕ ꯃꯐꯝꯁꯨ ꯂꯩ ꯈꯔ ꯁꯣꯁꯥꯏꯇꯤꯒꯨꯝꯕ ꯈꯔ ꯅꯥꯟꯅ ꯂꯩꯕ ꯀꯥꯡꯕꯨꯗꯨꯗꯤ ꯌꯥꯝ ꯇꯥꯡꯈ꯭ರೆ ꯃꯐꯝꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯦꯟꯇꯔꯒꯨꯝꯕꯅꯦꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯇꯥꯡꯕ ꯃꯐꯝ ꯖꯒꯥꯁꯦ Bina Yumnam Sila Hawaijar Londrabo hai Hawaijar se Sunday numita yondoine lonba loire Sunday numita kairaga ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯌꯣꯟꯗꯣꯏꯕ Dawairamda yondoine. ꯑꯗꯨꯒ ꯈꯨꯃꯟ ꯍꯥꯏꯕꯀꯣ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯉꯁꯤꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦꯀꯣ ꯍꯥꯏ ꯅꯍꯥꯟ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯏꯚ ꯇꯧꯕꯗ ꯊꯣꯏꯊꯣꯏ ꯇꯨꯝꯊꯣꯛꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯊꯣꯏꯊꯣꯏ ꯅꯪ ꯉꯁꯤꯗꯤ ꯇꯨꯝꯗ꯭ꯔꯕꯣ ꯍꯪꯉꯛꯑꯦ ꯀꯀꯥꯅ ꯑꯁ ꯅꯞꯆꯣꯏ ꯎꯠꯂꯛꯀꯅꯣꯌꯦ ꯃꯥ ꯂꯣꯛ ꯈꯔ ꯊꯨꯡꯉꯦ ꯑꯗꯨꯒꯤ ꯅꯞꯆꯣꯔꯤ ꯎꯠꯂꯛꯀꯅꯣꯌꯦ Magi ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯋꯥ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏ ꯋꯥꯔꯤꯁꯦ ꯅꯪ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗ ꯑꯩꯈꯣꯏ ꯉꯥꯉꯣꯝ ꯇꯥꯃꯣꯁꯨ ꯆꯪꯕꯤꯔꯛꯑꯦ ꯁꯟꯗꯦ ꯍꯋꯥꯏꯖꯥꯔꯣ ꯍꯥꯏ ꯑꯧ ꯇꯥꯃꯣ ꯍꯟꯗꯛ ꯁꯟꯗꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯍꯟꯗꯛꯇꯤ ꯍꯋꯥꯏꯖꯥꯔ ꯑꯃꯨꯛ ꯌꯣꯟꯊꯒꯦ ꯈꯜꯂꯤ
그게 해나. 언니는 빠라모. legendary bacon hai ko hai hai kumang na se manipur hai aduga prithviraj kina 야래. 강호. min maitai ro haibane mane maitai ne kaino akhoi ngang ba jida maitai mandrabo 나코네. aduga 마이테이 생득 생번에. maitai sengtrek ai akhoi lon jida dum khangamnida ngang moda 아, 아도 아이기 석시 트라이벨 때만번에 아두나 한 브라즈 컴포. oiram bajue nang chamte na ka leibuda akhoi uma saikhomna amu haire mane rajingi machane umasina aigi isani aigi gmail name oibagini okay 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 kaino neba angang umado isanupi gi maming ne heba kaka rajendra macha ne heba 데시가 이제 레게 항해. landoni maibam blesi kadai de lege blesi ma ulak kano gi lok thungi mana choi ulak kano ye mana ulo legendary bekena gajieba tagi nga leirak podo metro da porak pa yabra metro da di parok pada khitang pharak tani ko mamang da ai amuk tang porak pam di yawre ba do moi check yam deba namitu di khar khar porak pada ado ayam matam da yada bane moi khangaga di ai di kaino da lo in la eba rapido do ina tawraga book tor la eba 하 그노나 하레 이제 가이바 피트브라스라. 100K 다 기브웨이 숭소이 소이드나 따오가니 매. 100k the give away 숭소이 소이드나 따오니. adudi 110% mayam ga tanar ga ko tawji adi nungai ni ba 아코이 그 가나 피사 puthorok ai hawai jai yomda i puthorokani. mayam tare dana aduna aina khara likpani nai puthoktra ga ma soi puthorani give away di soidre mayam ai hawai jai yomba ije sana sa. ah 기브웨이 인tamani. tawthagadam ne adun ju nungai ni yam phajaba suggestion ne ko 따오니 따오니. adu soidana tawjege mayam na kaino tawga hadi nungai na budu konsum dollar gi iyamba amrita sargil markta lamse yamna tangi haise chumbibro hai chumamgani ai exact ado area to khangde bu ko ado tangi hadi tangumgani moi kan delhi gi jo atang atang ba mafam lei bu ne exact jaga je khangde hadi mark mayam lei bani na ko akoi kanu gi hadi masa kan to ai di yaubaga cha thakna yenge imadusu tinaba yamna nungaye pension phangbadagi thengna khidre pension phangbadagi imaju pension phang retire chatle dana ko adaidi thengna khidre imana ju yam nungsina sonbire ima nongma hayeng yum thokpa matamda imaju yumda leiragadi akhoi yumda ju dum thengna ba yai ima ga igala aju adagi ima ina akhoi rumda koiba lakpira ju akhoi rumda di ima amta la amgiro in khalle adalam yengboina la aga yumda chak chara am chaminar ko akhoi adagi area ka konthok jam napudi nak nei ko adu khangde ima oi akhoi rumda lakpira madra khangde lakti la amdok di mande akhoi rumda Bina yumna. handakti sana achouba 사바 야나바 yamna sitpo oiro 오이러게. 건강식이야마기. 데시지 성랑에. khongok sitpiyo yamai lai padi bini akhoi ngangom tamogi handakti packet kayano hai tamo handakti yo packet ko mga kuntur kumba oido male 야래. 게제니게. aduga priyo basini hai mane khokchom hawai jargi yonphamgi matamga acha hawai jargi yonphamga matamga habiro akhoi hanagi mafam dune dum INA market metro station gate number 2 do haidi metro de kakhalak pada INA market ta jaglok ta ba metro station do market te changbagi station dune ko gate number 2 do aduge makhongda yellow myrom adum kano yellow myrom da dum lairamani. kainogi pung tarukta hanadi taruk makhai thokpudo ningtham tha yoromni na mayam na kitang ganna tawjega hairpa yawe ko haidi kitang thamna ga lakpodi chathok chachin thengba yawe aduna kharanga nai ado pung tarukta oina thengnar je me pung tarukta soidana lakpiro sunday numit che handaki
आईने मार्केट की मेट्रो स्टेशन गेट नंबर 2 हेड मार्केट मना की मेट्रो दो अदुगा मखागिजना अखोई कनो साइखोम की अंगांग दो उमा साइखोम को अखोई मबोक इबेम हंसु याम कनलीदा दानाव है आव कनलीबने मा सुम ना ओंथोरा बने माबोक है बने मबोक है बने ते आइना पाब को सुइदो अखोई माबोक इबेम हंसु है बा बुंगनाव यामबसे करी तौगे ꯑꯩꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯄꯣꯠ ꯆꯩ ꯊꯥ ꯈꯣꯠꯂꯒ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯇꯧꯒꯦ ꯑꯗꯨꯗꯤ ꯈꯔ ꯂꯩꯔꯒ ꯍꯥꯏꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯍꯥꯏꯅꯈ꯭ꯔꯕꯅꯦ ꯈꯔ ꯂꯩꯔꯒ ꯍꯥꯏꯅꯕꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯔꯛꯀꯗꯧꯕ ꯀꯣꯟꯁꯝ ꯗꯣꯂꯔꯅ ꯉꯔꯥꯡ ꯄꯣꯔꯣꯝꯄꯥꯠꯇ ꯍꯥꯎꯁꯤ ꯀꯛꯎꯏ ꯏꯁꯩꯁꯨ ꯇꯧꯋꯦ ꯁꯤ ꯃꯌꯥꯝꯁꯦ ꯄꯥꯗ꯭ꯔꯤꯅꯦ ꯀꯣꯡꯄꯥꯜꯂꯣꯝꯗ ꯍꯥꯏꯕ ꯄꯥꯒꯦ ꯁꯤꯁꯦ ꯍꯥꯟꯅ ꯂꯟꯙꯣꯅꯤ ꯃꯌꯦꯡꯕꯝ ꯕ꯭ꯂꯦꯁꯤ ꯐꯖꯗꯦ ꯍꯥ ꯍꯥꯏ ꯀꯩꯅꯣꯗꯣ ngасai mana ulakkan hokkan to lok thungi ma na chori phajade abra legendary na ju kaino ma thare e aduga huji konsam dollar gi do pagre ko mai si nang kaino tok di kaim ta pakhum pi de porom patlum to e porom pat hoksile de khangde re ne angel na silado tut breast hapro hapa manba aduni si breast hapa do yagi kaino ta bud hai phaba do hapte mama apto septa shemi ai isa ni bisi am talle mai kaino mai lai ji me am mai free mai free ni di chalo chaw ma na bai yare prox jum dio besigi prox ya free li di yare ko ti dalo si chang mani ne yaro ibi nan bo blessy ga mai proxy ga yam mana gre bina yumnam na haire blessy get well soon na ba thuna pharo haire blessy adore heyo sondo onjala ga fajarage ba fajarage thuna laisana haidera mana kanogi thare nungsiba emoji kara angel na ju blessy we want to see you haire blessy nang yeng ninge sonda la on haire mayam adudi udre sonda la mamai tungden gre lo ma ne free di pi bedam ti yeng halo mayam nang sonda free ang mayam do nang di pi mayam do sidala yeng al lo sina blessy nang kaw si pi kaw si da nang mo yeng al lo sonda adu lo mayam mama mo yeng al lo sisna my baby shark se moza tong le ai am nong ni ngai dong ne masi da su tong sisna moza tong e mai ita ani moza ni mak tong e to proxy ju free de setter li pegara proxy na blessy ki free sweater ji listen se dog si ju yeng halo dog si na mai khangau sit pi gara ya pi gara ma nga sai dagi si mayam ji firon set pi boga kari ga khabaga ngangom tamugi mathang chakobudi hawaijar item ama yaurani ya sorry yarani heba mayam tamo nahan gi chakobudu ju mayam na chakobu sili ba volunteer mayam dana mathang da di chagim pomba koina ngamgadong ni haire aduga kai angel na mama papa mayaida fammo blessy mama papa gi mayaida fammo phajana hai phajana ba hai faming de ma kana sanari haida haijal rodi ma thokpam tawre aduga landuni mayeng bamna yam phajego itei masu yam phajego tamo nang yam phajego itei masu yam phajego na si ma de oidre ado akoina khadra tore na michu khaga sokbagi comment pabagi amu changjala poidana hena fajaram gani ki bam diyo o adumakpo amabu ere thank you haibira ko ko pen ji kan hundre sai khaga humadi am phai nangon na lok to bagi nungai ramai ba lok ti dog diba inga adi ai na dam fulle ba thoi thoi nang lai biao roi dra
mana nang famung jangibdo อืม ada papa di tumba jangre akhoi ni live tawji ko ka ma hairan แล้วสิจะสังกันตัวไลฟ์ตกจีกันมานะกันน้ำกรีเนี่ยฮะนะไลฟ์คิดดูกันสังกันแล้วก็ไลฟ์ตัวกันนั้นมานะนักกันเลยถูกเลยเอ็นเจลนะเบลซี่ยาดำนะยอกดำนี่นะตันเลยช่วยนั่งยอกเรื่องที่ไม่ยอมนุ่งไอเตรียให้เจเบลซี่ยอกดำนี่นะตันเลยเฮ้ยเบลซี่ละอ่อน tu lesna na tu emoji ama thare tu lucky emoji am thare ko อดูก็ลันโดนีนะให้ตามอนังฮันูเบียมาลิโกให้ฮันูก็มันมันที่ฮันูรักไปเนี่ยให้ก็tu hiyo nai phagan ne tu ko ตัวไม่หอรันี่ไม่ชิกักขัดปีโคกัดปี ta mo je hanu ba ma le ni mana mala le ni ai khara thi bi ji mana ma ji phaja thokra ni na natra ne เอ๊ะมาตั้งในอยากจะไปเนี่ยฮันูก็มันมาจะมาช้ามาต้มแต่ต้มหลักเจ้าคุยในเชียร์มูนั่นดิสิเนเซอร์กินี่ตัวยุ่งไม่มาทุ่งจ้าตัวไปจังดิ ni se ta mai na ka ba ya de ดูก็คอมเมนต์มาละเอ๊ะลันโดนีกี้มุสุคอมเมนต์ละเอ๊ะเบลซี่นังพะเจโก้ให้เบลซี่จันพะเจ Thank you. ดูก็มาม่ากี้มุละเอ๊ะมาม่าคนทุกจำกี้ศิลาให้กันแต่ปนิโก้ให้เลย kari no hai du sa อันที่ทำหมดนะเราทำอย่างนี้ก็ได้ kari no akhoi ni sim sa dai ni kai no Hey, bigger, started. Don't do that, Papa. o ta mo je hanu ba ya ma le ha su da ai na ma je han kari no ma gi da ne adu tu ye สิดีกันนู่นนี่อีมาดูนี่พี่เรย์ o อีเจเอ็นเจลนะเฮ r ร์คัลเลอร์พัฒนาไตรดีนะฮะโอลนี่ให้อะดูมายามเฮ r ร์คัลเลอร์ไตเจให้ตาดีไอ้ 50K อยู่รักันไตเจไตระเกมายาม 50K ขรทุนอยู่หันบิโร sam wa le he du ya ดีมานตกเช่นกันมายามดะ Mama, bigger. อะดูก็ yang thong age ลันดูนี่นะการเรียนสร้างทงเกะคุยดิ้งสิกังช่วยทงก็จะทุกข์เลย ma si di live kan ta na to ge na chang an ta na thong e อะดกี้ลันดูนี่นะ I love you ให้เรเบลซี่ I love you ให้เรลักษณะไม่ยอมทำเลย tu rose bi de rose Maringa, mm Hannah said, kind of. Love. they see good night Good night. Good night ให้เราgood night sweet dream hayo Dream. tu blessy din nu pi oi la ga yang ma di ma pa gi leng ban da tuong nge ba Ay, hope na mi kabikito. นักโค้งหนาก็มาทักตรงกันปะเนี่ย Ah, leng ban da pham bi ju ba ma di asma in da sana ba ba ay, dura kena. Dura kesi kedum game. อะดกี้ legendary bacon Yes. ไอ้คุยดีโอจาเซไอบีทับกตรมกันนี่ให้นักขลีอสุกยามนะสังเบเซ Happy. กะเลยอะคุยกันโน่นเนี่ยทับกตกเดวิยุมเดคุยนะพัมไปทับมตัวดิ si gi thabak se yam อ่า na ไอ้ที่อะคุยดียุมเดคุยนะพัมมาบุพังกันดีนะasu adu ba thabak khalla ga oi na taw re ba สิดากี้มุขระโคมทับมามุกที mayam ju phang bo bi si kum ba thabak se su yam sang ga ka le na wa ko ba gi thabak su yum da dum lei ba do tang khai anu mayam na karbaram chu to ya ni hai ni ยุมไข่บัมอมรคาน hanudri da kai no ฮันนูดรีดะไกโนเบลซี่อังอังยามโอยริไกโน blesi yang aga angang yang oi re ko ให้ยังไอ้นั่นก็อังอังสกูลทินบัดดี้มายามนะมาคุยกี้มาปูนมาชุดทินมามันด้วยคำพูนเตล man de te malam Mali hai yun, hai ya da bai wan hai ya da bai ใครชูไก่ที่ไกโนไฮเลยจ้ะมันมาดูที่ไฮแต่ไก่ไก่ที่คุยชูไก่มันจะสองหนึ่งมาสองหนึ่งแต่ว่าไก่ไม่เลยที่มันมาดูผู้มาเลยให้ไปวันนี้อะดูจะกะหรี่ไก่เกี่ยวอ่ะ
Alexna, hello guys. Alex chang'e Bim bim bu kai na ma thwa. thui thui nungai ti nang tawri do ama se la imagi umi sis la to sahi khenai haibado khalunu thamoi manaraga loire hai yam chumi ma aduga Alex na hey where are you from hai re Look at you. thui thui nang nungai ti nang tawi do ngonda And then I was talking again. So papa gi ano ko lo si te papa gi si jaga ji kharna apne pair kano dang da mai to ko te hab do. Dang da di ko ai to. But so. Landuni mayeng bamna Vera. live se hayeng su thadoiro pung kaya da thadoino live se hayeng je akoi kaino di akoi Ai lo he live se he yin tha ga dam ne na he yin thabak lai bi si thai ne. hayeng thage na khan mane ko live se mayam go wari sab je adu hayeng je thaba ma leidong male ba nungdang khar chin dong male adugi hayeng farak ta dong man le na ngasi sum mayam una horage wari sana horage na adugi tharak pani ado hayeng yenge matam phangaga di ngak to ju ya bra na ado hayeng je sangado ba kayam manda ba ko mi ju lakado bo leiba akoida aduna mi la aga di mu farak tani dana live thaab je adugi khan mane kaigumba yaraga di ngak tang orju sum kanda dum kano to ya breng je mayam wari saba adu chance di khar di neme hayeng singa samin chak charo bro ga inamaga chak chare ngasi di kharanga na chathokre chak se aduga chak phajana chathoga gyan tana mayam go wari sanarge na live tok jare phajana se chalo Alex Patel hayeng di kut natro khangdi hayeng ji kut tabra oiram baju yai ai di khangdre hayeng ji kut tabra ta dabra mayam yengbiri ba mayam khangbira ga di haibir o hayeng ji kut tabra na hange nganthoi samban duram hai hai nganthoi samban duram mai yumnak se ai di ngasina ahan batai ne ai di khangde akoi rom da laitabagi ra kaina samban duram amukta tadri si gi yumnak se aina tawbudi akoi khangdabudi mayam nei ko yumnak se aduki matik yambanina ado akoi laikai adomda kya laitaba adugi ni aina hang tawje ima mem konthok jamgi silana ngangbado yamna nungaiye yamna nungsiye hai sila imana nang ngangbado yam nungsina hai re konthok jamgi imado adudi hangula singa saminna Desi tal chana ka dei lo. kari enjang chage bro hai ngasi je kangsoi ma chae adagi kangu ma lapu ironba ma aduga yen chajik ama yen thongba chajik hai tara aduga Ko kanam ta hangi ima hayeng det tu na tra. hayeng nati hangchi Nate hoine det tu gi chako ba se lak tuira. no majing numit ju ima sida chako ba ma lairi delhi da adu ima je lakpi gedra lakpi roidra na silana hangjeri landuni na kaino adu pung kaya da thaduino tamo live to hayeng thargadi pung nipan adoida kaigumba thargadi tare makhai nipan da thajarke ko matam phangagadi phangdragadi Ado tha da bana dinamme. mi lakaduni na Mi lakaduni na ko. ado ngaka akhui mi la ibaduga pulap ka live thari yengjira kaina matam yengagadi khangdre nganthoi Kavita. ko songi nganthoi samban duram mai je aidi sigi yumnak se aham khangde ba Aijo samban. aidi yumnak se khoi khangde yam lei ko kavita panthui bi kesam akhoi si kavita ne sidi ibungo ai che kavita ne yumdagi pirakpa komprek aina isingda thambada mara chatle
ꯀꯃꯥꯏꯅ ꯊꯥꯒꯅꯤ ꯏꯆꯦ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯊꯥꯕꯤꯌꯣ ꯐꯖꯅ ꯍꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯂꯩꯒ ꯊꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯊꯥꯖꯤꯟꯕꯤꯌꯣ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯅꯣꯡꯃ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯆꯥꯏꯕꯤꯕꯀꯣ ꯂꯩꯕꯥꯛꯇ ꯑꯗꯨꯝ ꯐꯖꯍꯧꯕꯅꯦ ꯏꯆꯦ ꯏꯆꯦ ꯆꯥꯛꯀꯧꯕ ꯂꯥꯛꯑꯣꯏꯗꯔꯣ ꯆꯥꯛꯀꯧꯕꯗ ꯊꯦꯡꯅꯁꯦ ꯂꯥꯛꯑꯣ ꯕ꯭ꯔꯣ ꯍꯣꯏꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏ ꯖꯒꯥꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛ ꯀꯗꯥꯏ ꯖꯒꯥ ꯂꯩꯔꯤꯅꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯗꯦꯜꯂꯤ ꯑꯥꯏ ꯑꯦꯟ ꯑꯦ ꯃꯥꯔꯀꯦꯠ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯑꯉꯥꯡ ꯃꯥꯏ ꯀꯥꯔꯟꯁꯦ ꯒ꯭ꯔꯦꯒꯔꯤ ꯒꯥꯡꯃꯩ ꯍꯥꯏ ꯍꯥꯏꯔꯦ ꯒ꯭ꯔꯦꯒꯔꯤꯅꯁꯨ ꯍꯥꯏ ꯍꯥꯏꯔꯦ ꯂꯟꯗꯨꯅꯤ ꯃꯌꯦꯡꯕꯝꯅ ꯑꯗꯣ ꯂꯥꯏꯚꯁꯦ ꯄꯨꯡ ꯀꯌꯥꯐꯧ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯊꯥꯖꯈꯤꯒꯦ ꯌꯥꯝ ꯍꯥꯏꯗꯤ ꯉꯜꯂꯤ ꯈꯌꯥꯝ ꯊꯥꯈꯤꯒꯦ ꯍꯥꯏꯗꯤ ꯄꯨꯡ ꯉꯜꯂꯤꯕꯅꯤꯅ ꯈꯔ ꯀꯨꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯉꯥꯏꯍꯥꯛ ꯈꯔ ꯀꯨꯏꯅ ꯊꯥꯈꯤꯒꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯝ 9:30 ꯅꯤꯄꯥꯟ ꯃꯈꯥꯏ ꯄꯨꯡ ꯃꯥꯄꯟ ꯃꯈꯥꯏ. ꯃꯥꯄꯟ ꯃꯈꯥꯏꯐꯧꯗꯤ ꯏꯊꯥ ꯊꯥꯖꯒꯦ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯗꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯏꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯈꯥ ꯄꯣꯜꯂꯦꯀꯣ ꯑꯗꯨꯒ 9:30ꯐꯧꯗꯤ ꯊꯥꯖꯒꯦ ꯑꯩꯈꯣꯏ ꯏꯆꯦ ꯀꯕꯤꯇꯥꯒꯤ ꯂꯥꯛꯑꯔꯣꯏ ꯆꯥꯛꯀꯧꯕꯗꯤ ꯍꯣꯏ ꯏꯆꯦ ꯑꯥ ꯑꯗꯩ ꯉꯥꯉꯣꯝ ꯃꯅꯤꯄꯨꯔꯅ ꯆꯥꯛꯀꯧꯕ ꯑꯃ ꯂꯩꯔꯤꯕꯣ ꯂꯩꯔꯤ ꯇꯥꯃꯣ ꯂꯩꯔꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯣ ꯑꯃꯅ ꯂꯣꯏꯈꯔꯦ ꯇꯥꯡ 12 ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇ ꯇꯧꯈ꯭ꯔꯒ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯁꯟꯗꯦ ꯇꯥꯡ 2ꯁꯤꯗ ꯑꯃ ꯑꯩ ꯏꯃꯥꯒꯤꯅ ꯑꯩ ꯏꯆꯥꯅꯨꯄꯤ ꯁꯨꯇꯤ ꯂꯧꯔꯒꯗꯤ ꯂꯥꯛꯀꯅꯤ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯆꯠꯁꯤ ꯍꯥꯏꯅꯔꯤ ꯑꯁ ꯌꯥꯝ ꯏꯃꯥ ꯐꯔꯦ ꯁꯨꯇꯤ ꯏꯃꯥ ꯂꯧꯔꯛꯑꯣ ꯑꯗꯨꯗꯗꯤ ꯊꯦꯡꯅꯔꯁꯦ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯅꯍꯥꯟ ꯁꯤꯂꯥꯒ ꯅꯍꯥꯟ ꯊꯦꯡꯅꯔꯛꯇꯕꯗꯣ ꯈꯪꯍꯧꯗꯦ ꯑꯩꯅ ꯀꯀꯥꯗ ꯐꯣꯟ ꯁꯤꯂꯥꯅꯁꯨ ꯌꯥꯝ ꯇꯧꯔꯛꯎ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯗ꯭ꯔꯥꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯦ ꯃꯥꯅ ꯀꯣꯏꯆꯠ ꯆꯠ ꯂꯩꯔꯒ ꯐꯣꯟ ꯀꯗꯥꯏ ꯇꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯄꯥꯏꯔ ꯐꯣꯟꯗꯤ ꯇꯧꯕ ꯌꯥꯕ ꯐꯣꯟꯁꯨ ꯅꯠꯇꯅ ꯅꯠꯇꯦ ꯑꯩꯉꯣꯟꯗꯗꯤ ꯐꯣꯟ ꯇꯧꯅꯕ ꯄꯥꯏꯔꯒ ꯅꯪꯉꯣꯟꯗ ꯐꯣꯟ ꯌꯥꯎꯗꯕ ꯅꯪ ꯐꯣꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯦꯕ ꯀꯣꯏꯆꯠ ꯆꯠꯄ ꯅꯠꯇꯦ ꯑꯩꯅ ꯃꯄꯥꯟꯗ ꯑꯩꯈꯣই ꯂꯥꯛꯃꯤꯟꯅꯔꯤꯁꯤꯡꯗꯣ ꯑꯗꯨꯗꯨꯒ ꯂꯩꯕꯒꯤꯅꯦꯕ ꯑꯗꯨꯗꯤ ꯇꯥꯡ 2ꯗ ꯏꯃꯥꯒ ꯑꯃꯨꯛ ꯊꯦꯡꯅꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯁꯤꯔꯅ ꯈꯜꯂꯤ ꯏꯃꯥ ꯏꯃꯥ ꯁꯣꯏꯗꯅ ꯅꯝꯗꯅ ꯁꯨꯇꯤꯗꯣ ꯂꯧꯍꯜꯂꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯀꯗꯥꯏꯗꯅꯣ ꯌꯣꯒ꯭ꯌꯥ ꯍꯥꯏ ꯒꯥꯏꯁ ꯍꯥꯏꯀꯣ ꯇꯥꯃꯣꯅ ꯀꯗꯥꯏꯗꯅꯣ ꯇꯥꯃꯣ ꯅꯦꯍꯔꯨ ꯅꯒꯔ ꯑꯩꯈꯣꯏꯒꯤ ꯂꯥꯖꯄꯠ ꯅꯒꯔꯒ ꯂꯩꯕ ꯑꯗꯣꯝ ꯁꯥꯏꯗꯠꯇ ꯍꯥꯏꯇꯥꯔꯦ ꯂꯟꯗꯨꯅꯤ ꯃꯌꯦꯡꯕꯝ ꯕ꯭ꯂꯦꯁꯤꯁꯦ ꯇꯨꯃꯤꯟ ꯄꯣꯊꯥꯍꯜꯂꯣꯏ ꯕ꯭ꯂꯦꯁꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯕ꯭ꯂꯦꯁꯤꯗ ꯇꯨꯃꯤꯟꯅ ꯂꯦꯡꯕꯥꯟꯗ ꯌꯦꯡꯉꯣ ꯃꯄꯥꯏ ꯂꯦꯡꯕꯥꯟꯗ ꯐꯝꯍꯜꯂꯣ ꯕ꯭ꯂꯦꯁꯤ ꯅꯨꯡꯗꯥꯡ ꯉꯥꯏꯈꯣ ꯃꯃꯥ ꯍꯣꯏ ꯅꯨꯡꯗꯥꯡꯗꯅꯦ ꯐꯃꯨꯡ ꯃꯈꯣꯟ ꯊꯣꯛꯄ ꯐꯠꯇꯕꯅꯤ ꯃꯪꯗꯅꯦ ꯃꯪꯗ ꯅꯪ ꯀꯤꯖꯩ ꯍꯥꯏꯗꯣ ꯑꯗꯨ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥ ꯐꯝꯃꯗꯤ ꯑꯗꯨꯗꯤ ꯀꯩꯝ ꯀꯩꯝ ꯇꯧꯔꯣꯏ ꯇꯧꯔꯣꯏ ꯐꯝꯃꯨ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯕ꯭ꯂꯦꯁꯤ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒ ꯕ꯭ꯂꯦꯁꯤꯅ ꯀꯣꯏꯔꯩ ꯂꯩꯔ ꯆꯦꯜ ꯂꯩꯔꯦꯕ ꯅ꯭ꯌꯨꯁ ꯗꯤ ꯄꯤ ꯗꯦꯂꯤ ꯃꯦꯃꯣꯔꯤꯁ ꯍꯥꯏꯅ ꯅ꯭ꯌꯨꯁ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯤꯌꯔ ꯊꯦꯡꯛ ꯊꯦꯡꯛ ꯌꯨ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤ ꯃꯩꯇꯩ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯗꯨꯔꯣ ꯃꯩꯇꯩ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯗ꯭ꯔꯣ ꯑꯧ ꯃꯥꯅꯦ ꯇꯥꯃꯣ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯒ꯭ꯔꯨꯞ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯨꯞ ꯑꯅꯤꯅꯅꯦꯕ ꯄꯥꯡꯊꯣꯛꯏꯁꯦ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯂꯣꯏꯈ꯭ꯔꯦ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯑꯃꯨꯛ ꯋꯥꯠꯂꯤ ꯃꯤꯅ ꯐꯣꯟꯗ ꯍꯥꯏꯔꯛꯏꯁꯦ ꯇꯥꯗꯣ ꯕ꯭ꯂꯦꯁꯤꯗ ꯇꯨꯃꯤꯟꯅ ꯑꯝꯇ ꯏꯃꯥꯅ ꯂꯩꯈꯣ ꯍꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯅꯍꯥꯜꯗꯣ ꯑꯩꯅꯗꯤ ꯎꯏꯌꯦ ꯏꯃꯥꯅꯗꯤ ꯅꯪ ꯎꯏ ꯍꯥꯏꯕ ꯑꯣ ꯑꯩꯅ ꯃꯁꯛꯇꯣ ꯈꯪꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯅ ꯀꯣ ꯑꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯁꯣꯝꯗ ꯀꯣꯏꯆꯠ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯊꯦꯡꯅꯗ꯭ꯔꯦ ꯎꯝ ꯑꯩꯅ ꯃꯉꯣꯟꯗꯗꯤ ꯇꯝꯕꯅꯦꯕ ꯏꯃꯥ ꯂꯥꯛꯑꯦꯅ ꯑꯗꯣ ꯃꯇꯝ ꯑꯗꯨꯝ ꯐꯔꯛ ꯇꯥꯅꯔꯕ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯆꯥꯟꯅꯈꯤꯗ꯭ರೆ ꯍꯌꯦꯡ ꯐꯖꯅ ꯊꯦꯡꯅ ꯌꯥꯔꯦ ꯏꯃꯥ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝꯅ ꯅꯪ ꯅꯈꯣꯡ ꯇꯦꯛꯀꯅꯤꯀꯣ ꯍꯥꯏ ꯕ꯭ꯂꯦꯁꯤꯅꯪꯀꯣ ꯆꯣꯡꯊꯕꯗꯨꯗꯅꯤ ꯆꯪꯗꯕꯒꯤꯅꯤꯀꯣ ꯎꯝ ꯗꯤꯄꯤꯗꯣꯂꯤ ꯃꯦꯃꯣꯔꯤꯁ ꯇꯥꯃꯣꯁꯦ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯇꯥꯃꯣꯒꯤ ꯊꯕꯛꯁꯦ ꯀꯨꯏꯔꯔꯣꯏ ꯍꯥꯏꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯃꯌꯥꯝꯗ ꯑꯣꯏꯅꯗꯤ ꯄꯣꯠ ꯊꯥꯖꯔꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯁꯤꯁꯦ 30K ꯌꯧꯔꯀꯥꯟꯗ ꯍꯥꯏꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ나 ꯍꯥꯏꯗꯣꯔꯛꯑꯔꯣꯏꯒꯦꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯣ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯣꯔꯛꯑꯅꯤ ꯅꯪ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯊꯣꯏꯊꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯍꯟꯗꯛꯇꯤ ꯃꯤ ꯀꯌꯥꯝꯅꯣ ꯇꯥꯃꯣ ꯍꯟꯗꯛꯁꯦ ꯃꯤ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯩꯃꯥꯏꯅ ꯌꯥꯝꯗꯣꯏꯅꯣꯕꯨ ꯁꯟꯗꯦ ꯁꯟꯗꯦ ꯇꯥꯕꯅꯤꯅꯀꯣ ꯇꯥꯕꯒꯤ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯊꯔꯁꯗꯦ ꯇꯥꯈꯤꯕꯅꯤꯅ
ꯃꯤ ꯁꯨꯇꯤ ꯂꯧꯕ ꯌꯥꯗꯕ ꯈꯤꯇꯪ ꯐꯔꯛ ꯇꯥꯅꯕ ꯈꯣꯠꯅꯕ ꯌꯥꯎꯕꯁꯤꯡꯗꯣ ꯍꯟꯗꯛꯇꯤ ꯁꯟꯗꯦꯅꯤꯅ ꯂꯣꯏꯅ ꯂꯥꯛꯄ ꯌꯥꯅꯤꯕꯀꯣ ꯑꯗꯨꯅ ꯃꯤ ꯌꯥꯝꯗꯧ ꯃꯥꯜꯂꯦ ꯍꯟꯗꯛ ꯀꯩꯅꯣ ꯁꯌꯥꯡ ꯑꯩꯁꯦ ꯀꯔꯥꯏꯅꯣ ꯅꯪꯅ ꯄꯥꯏꯗꯣ ꯃꯤ ꯀꯛꯈ꯭ꯔꯦ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯀꯛꯈꯤꯕꯅꯦ 이름매봐 런던이나 블레시 năng papa기 mama기 마야이다 뚜미나 파모 지제 블루 나타봐 지제 블루나 나 하야 지제 블루는 중앙 보도 많이 ngang 뚜미나 팜마가 가면 빠지 하우렌 지제 블루도 짱까니 지제 블루 라고도 얘기 해봤네 이제 팜마가 지제 블루나 블레시디 그라이 착크레 항아니 아두디 지제 블루도 하이도 그러게 블레시 차오렌 자디 지제 블루 차오제기니 아두디 이마기 메시지 몽라에 타박 तौरीङैददि फुमलौदा वेकेशन चले है ओ फुमलौरोमदा वेकेशन जाम चले हैबा ओ ओ आइदि इमाज अखोइरोमदा लामदो सुम मालुद्रबा अखोइरोमदा लाअमे इमाजो अपनाउ इडिट हाइने हंदक्ति मी कयाम यामदोइनो हाइबबुदि ngamde ado mi di yamdou male mamangi kainogi de pangthokibdudaju mi adum yambudi yame अदो सुटी नतबनीना लाकनिंगा लाक सुटी नतबगी लाक फरक तारे हाइबा याम यावेबा अदो हंदक तांगनी गिजिदी सुटी निमिसु तारमनीना मी लाकेना हाइबनीना मी फना यामदी यामदो माले अककनबदी हाइबा ngamde हाइदी मी अखोइगी बार्टन गुम्बा चलगा ए मी चाम हम तौगे चनी हम तौगे ना तमाइ चटप नतमनीना ओपन मयाम लोइनमक लाकनिंबा लाकपियो ना हाइबनीना को एग्जैक्ट टुदी हाइबा ngamरoi अदो मीदी यामदी यामनी आई खनबदा डियर पार्क ग्रुप अमा चाक तौबगी वीडियो लाए ओ डियर पार्क की दुदी अमा ओरंगनी अतोपो ओरंगदो माले स्कूल दने तौदोइसे नेहरू नगर हाइने मफमदो नेहरू नगर ना हाइबनी तामो अपना इडिट बाबा खोइदो चलै हा बाबा बाबा मी खोइदो चलै हा आको अमते पागे खोइदो चलै हा होय 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 हायो ओ होय चतुइनी से चतुइनी ओ मी यामदी कोकसु ngawe ado mi yambanadi phare haiba mane haidi yumda delhi da leibani maitai jingje yaringai akhoigi chakho bubu oiro amabu oiro sum function to bujida mayam pulap punbado nuai bado maitai khaki wa nate manipur gi laiba mayam je adum akhoigi ato topa community gi jati gi ju loina yauna bane bako aduduna mayam punbado nuai ni बेसिनां दानिं दे makok icho cho khema engodo humangi taisele se humang taisele papa amte yenge se badala masuru लंधोनी की हायरे ब्लेसी नंग पप्पा की नंगंदा तोंगजनु नखोंग टेकनिको हायबा नंगंदा काबे यादि मादि की बियां खंगदेबा खोंग टेकनी हाय थोंनाव द खरा कानि हजिकतबु खिदंग फागरे थोंनाव द काबद कनो दो नंगंदा काखसुदो नंगा पप्पा की सिदा काबदो कागनो काबे यादि हायबा kama tek toida असी लोइन मक टेकते si सी जे टेकते अयो हायदो si अदुदि नंग ई थोदि कपोइद्रा kaptari अदुनि अदुमाइ काबे यादि हाय ambulance ta puani ba एम्बुलेंस तो पुनी खंगजिबाना हेंजल नाव मणिपुर यामना फबा प्रोग्राम नि माने तामो याम फै हायदि सुमाइना मयाम पुनबै गि खुदोंग जाबा मु पिरिजे बेसिनां चाइनीज की हनुबी माले मी अखोइदने अखोइगी फोटो उबै वाने मी म्याम येंगिनिको नंग दिसकी बम्यावे कइनो माइ हुमांजिबो नोंदा खेत्री मयुम हाय अंता से तो के से
ꯑꯗꯨꯗ ꯀꯥꯎꯒꯅꯨ ꯅꯈꯣꯡꯗ ꯀꯥꯎꯒꯅꯨ ꯐꯣꯟ ꯇꯥꯔꯛꯀꯅꯤ ꯀꯦꯁꯟꯅꯒꯅꯣ ꯑꯩ ꯃꯌꯥꯝ ꯁꯦ ꯍꯩꯅꯗꯕꯁꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯔꯛꯀꯗꯣꯔꯦ ꯅꯪ ꯉꯁꯥꯏ ꯀꯃꯦꯟ ꯍꯟꯖꯦꯅ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯄꯤꯔꯛꯑꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯊꯣꯛꯀꯗꯣꯏꯅꯤ ꯂꯥꯛ ꯀꯃꯣ ꯀꯃꯣ ꯌꯥꯎꯄꯣꯟꯇꯦ ꯑꯝꯇ ꯐꯖꯅ ꯐꯝꯃꯨ ꯊꯣꯏ ꯕ꯭ꯂꯦꯁꯤ ꯇꯜꯂꯦ ꯃꯃꯥ ꯁꯥꯎꯅꯤꯡꯉꯦ ꯌꯥꯝꯅ ꯃꯌꯥꯝ ꯕ꯭ꯂꯦꯁꯤꯁꯦ ꯇꯨꯝꯃꯟꯈ꯭ꯔꯒꯦ ꯃꯥ ꯂꯝ ꯍꯦꯜꯂꯗꯤ ꯇꯨꯝꯃꯣ ꯍꯥꯏꯔꯅꯤ ꯅꯪ ꯇꯨꯝꯈ꯭ꯔꯒꯦꯔꯥ ꯇꯨꯝꯃꯒꯦꯔꯥ ꯃꯃꯥ ꯁꯨꯝꯃꯣꯔꯥ ꯈꯣꯡꯁꯦ ꯐꯝꯕꯁꯦ ꯑꯃꯗ ꯑꯃꯨꯛ ꯇꯤꯡꯊꯣꯛ ꯑꯃꯗ ꯑꯃꯨꯛ ꯇꯤꯡꯊꯣꯛ ꯅꯣꯡꯗꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ 23 ꯁꯨꯕ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯒꯤ ꯑꯗꯨꯒ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯟꯗꯣꯅꯤꯅ ꯕ꯭ꯂꯦꯁꯤ ꯅꯪ ꯃꯪꯗ ꯁꯥꯃꯨꯅ ꯇꯥꯟꯖꯅꯤ ꯍꯥꯏꯔꯦ ꯅꯪ ꯂꯝ ꯍꯦꯜꯂꯗꯤ ꯃꯪꯗ ꯁꯥꯃꯨ ꯂꯥꯛꯆꯅꯤ ꯍꯥꯏꯖꯦ ꯕꯕꯥ ꯃꯪꯗ ꯁꯥꯃꯨꯅ ꯂꯝ ꯍꯦꯟꯕ ꯑꯉꯥꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯣꯏꯕ ꯑꯗꯨꯅ ꯂꯝ ꯍꯦꯟꯕ ꯌꯥꯗꯦ ꯈꯣꯡꯗꯣ ꯁꯤꯗ ꯂꯩꯒꯦ ꯃꯈꯣꯡ ꯇꯦꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯡ ꯁꯣꯟꯗ ꯂꯩꯒꯦ ꯃꯥꯏ ꯀꯥꯔꯟꯁꯦ ꯃꯈꯣꯡꯗ ꯑꯗꯨ ꯂꯩꯕ ꯈꯛ ꯅꯠꯇꯦ ꯂꯝ ꯍꯦꯟꯗꯅ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯍꯥꯏꯔꯛꯏꯅꯤꯅꯦ ꯑꯄꯥꯅꯥꯎ ꯏꯗꯤꯠ ꯍꯥꯏꯔꯦꯀꯣ ꯉꯁꯤꯗꯣ ꯇꯨꯝꯃꯟꯗ꯭ꯔꯣ ꯍꯥꯏꯔꯦ ꯕ꯭ꯂꯦꯁꯤꯗꯣ ꯇꯨꯝꯃꯟꯈ꯭ꯔꯣ ꯌꯥꯝ ꯈꯠꯂꯦ ꯇꯨꯝꯃꯣ ꯍꯥꯏꯔꯒꯅ ꯕꯕꯥꯒꯤ ꯃꯃꯥꯒꯤ ꯇꯨꯝꯃꯣꯏ ꯍꯥꯏꯔꯒꯅ ꯕꯕꯥꯒꯤ ꯃꯃꯥꯒꯤ ꯃꯌꯥꯏꯗ ꯐꯝꯍꯜꯂꯣ ꯍꯥꯏ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯖꯨꯔꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯅꯠꯇ꯭ꯔꯗꯤ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ ꯇꯨꯝꯍꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏꯁꯦ ꯇꯥꯃꯣꯒꯤ ꯃꯦꯁꯦꯖ ꯂꯥꯛꯑꯦ ꯃꯩꯇꯩ ꯀꯜꯆꯔ ꯗ꯭ꯔꯦꯁ ꯅꯣꯔꯠ ꯏꯁꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯅ ꯔꯦꯁꯄꯦꯛ ꯇꯧꯋꯤ ꯑꯁꯦꯡꯕꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯁꯦ ꯇꯣꯞ ꯇꯣꯞꯅ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯁꯤꯗ ꯑꯇꯣꯞꯄ ꯆꯥꯛ ꯆꯥꯒꯦꯔꯥ ꯀꯩꯅꯣꯐꯧꯇ ꯆꯥꯛ ꯆꯥꯔꯕ ꯅꯠꯇ꯭ꯔꯥ ꯐꯪꯁꯟꯒꯨꯝꯕ ꯆꯥꯎꯅ ꯇꯧꯕ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯅꯠꯇꯕꯗꯐꯥꯎꯇ ꯀꯩꯝꯇ ꯆꯥꯕ ꯁꯤꯂꯥꯅ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯀ ꯁꯦꯠꯂꯒ ꯆꯠꯄ ꯈꯣꯠꯄ ꯌꯥꯎꯕꯁꯦ ꯃꯌꯥꯝ ꯂꯝꯕꯤꯗ ꯑꯗꯨꯝ ꯊꯥꯒꯠꯄꯤꯔꯛꯄꯗꯣ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯀꯩ ꯆꯥꯗꯣꯏꯅꯣ ꯀꯩꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯄꯤꯖꯔꯣꯏ ꯃꯃꯥꯅ ꯍꯥꯁꯃꯣꯂꯥ ꯆꯥꯒꯦꯔꯣ ꯍꯥꯁꯃꯣꯂꯥꯗꯣ ꯁꯤꯒꯤ ꯁꯤꯁꯦ ꯃꯦ ꯍꯥꯁꯃꯣꯂꯥ ꯃꯀꯣꯟꯊꯧꯖꯝ ꯏꯃꯥꯒꯤꯔꯣ ꯏꯃꯥꯅ ꯃꯅꯤꯄꯨꯔꯗꯒꯤ ꯒꯦꯁ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯆꯨꯝꯕ꯭ꯔꯣ ꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯅꯤꯔꯨꯄꯃꯥ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯍꯣꯏ ꯆꯨꯝꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅꯗꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯃꯣꯏ ꯀꯟꯇꯦꯛ ꯇꯧꯅꯔꯒ ꯁꯣꯏꯗ꯭ꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯀꯨꯞꯄꯗꯤ ꯈꯪꯖꯗ꯭ꯔꯦ ꯏꯃꯥ ꯑꯗꯣ ꯃꯤꯔꯥꯕꯥꯏꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ꯭ꯔꯣ ꯀꯩꯅꯣꯝꯁꯨ ꯇꯧꯗꯥꯏꯅꯦ ꯍꯣꯏꯅꯦ ꯃꯥꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩ ꯑꯃꯒꯤ ꯄꯇꯤꯌꯥꯂꯥꯗ ꯑꯗꯨꯗꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯈꯪꯗꯦꯗꯅ ꯑꯦꯛꯖꯦꯛ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯕꯅꯣꯗꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯂꯥꯛꯀꯅꯤꯗ ꯍꯥꯏꯕꯅꯦ ꯏꯃꯥ ꯑꯗꯣ ꯀꯟꯐꯥꯔꯝ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯈꯔꯗꯤ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯃꯤ ꯁꯨꯗ꯭ꯔꯒꯁꯨ ꯊꯦꯡꯛ ꯌꯨ ꯂꯟꯗꯣꯅꯤ ꯃꯌꯦꯡꯕꯝ ꯂꯟꯗꯣꯅꯤꯅ ꯂꯥꯏꯛ ꯄꯤꯕꯤꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯋꯥꯈꯜꯒꯤ ꯄꯨꯀꯩ ꯂꯥꯛꯑꯦ ꯀꯀꯥ ꯂꯥꯛꯑꯦ ꯇꯨ ꯕꯤꯍꯥꯔꯗꯒꯤ ꯀꯀꯥ ꯂꯥꯛꯑꯦ ꯍꯥꯏ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦ ꯅꯍꯥꯟ ꯀꯀꯥꯅ ꯅꯪꯒ ꯀꯣꯏꯕ ꯕꯤꯍꯥꯔꯗ ꯆꯠꯁꯦ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯣ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕ ꯀꯀꯥꯗꯣ ꯂꯥꯛꯑꯦ ꯑꯝꯇ ꯍꯥꯏ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯁꯦ ꯀꯀꯥꯅ ꯑꯄꯥꯅꯥꯎ ꯊꯣꯏꯊꯣꯏꯁꯦ ꯗꯤꯜꯂꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯗꯦꯜꯂꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯁꯥ ꯌꯥꯎꯋꯦ ꯌꯥꯝ ꯁꯥꯔꯀꯥꯟ ꯅꯨꯡꯉꯥꯏꯇꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯎꯋꯦ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯗ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯄꯣꯂꯨꯁꯟ ꯂꯩꯔꯀꯥꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯄꯣꯂꯨꯁꯟ ꯂꯩꯈ꯭ꯔꯥ ꯑꯗꯨꯅ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪ ꯀꯀꯥ ꯋꯥꯈꯜꯁꯦ ꯄ꯭ꯔꯦꯝꯅ ꯊꯣꯏꯊꯣꯏ ꯍꯥꯏꯔꯛꯑꯦ ꯅꯪ ꯑꯝꯇ ꯍꯜꯂꯣ ꯀꯀꯥ ꯑꯝꯇꯪ ꯍꯥꯏꯔꯝꯃꯨꯁꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯀꯥ ꯂꯥꯛꯑꯅ ꯍꯧꯕꯤꯁꯨ ꯄꯤꯔꯔꯣꯏ ꯀꯣꯏꯕꯁꯨ ꯄꯨꯕꯤꯔꯔꯣই ꯍꯥꯏꯕꯅꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯅꯪ ꯀꯀꯥꯅ ꯁꯥꯎꯔꯅꯤꯀꯣ ꯑꯗꯨꯒ ꯑꯣꯝ ꯅꯥꯏꯔ ꯍꯥꯏꯀꯣ ꯍꯦꯜꯂꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯕꯦꯝꯕꯦꯝ ꯑꯊꯣꯛꯄꯝꯅ ꯕ꯭ꯂꯦꯁꯤ ꯅꯪ ꯅꯣꯏ ꯃꯃꯥꯒ ꯄꯄꯥꯒ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯃꯃꯥꯡꯗꯁꯨ ꯍꯪꯕꯅꯦ ꯅꯣꯏ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯅꯠꯇꯕꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯣ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯑꯩ ꯍꯪꯕꯅꯦ ꯈꯛꯇꯗ ꯍꯥꯏꯕ ꯂꯪꯕꯗ ꯍꯪꯉꯦ ꯍꯥꯏꯕ ꯁꯤ ꯃꯃꯥꯒ ꯄꯄꯥꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯒꯦ ꯁꯤ ꯑꯝꯇ ꯐꯖꯩ ꯀꯔꯤ ꯑꯩ ꯐꯖꯗꯦ ꯅꯪ ꯅꯪ ꯅꯠꯇꯦ ꯑꯣꯏꯒꯦꯔꯣ ꯑꯩꯉꯣꯟꯗꯅꯤ ꯈꯨꯗꯣꯡ ꯑꯩꯗꯤ ꯐꯖꯗꯕ꯭ꯔꯣ ꯐꯖꯩ ꯐꯖꯅ ꯍꯥꯏꯗꯦꯅꯦ ꯑꯗꯣ ꯀꯅꯥꯅ ꯍꯦꯟꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯩ ꯀꯅꯥꯅ ꯍꯦꯟꯅ ꯀꯦꯔꯤꯅꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯣ ꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯋꯥꯈꯜꯒꯤ ꯄꯄꯥ ꯄꯨꯀꯩꯀꯣ ꯄꯄꯥ ꯀꯩ
थोई थोई करी तौरगे ngasi केसनबा मालिदा तो Yang काकाना केसनरे हायरे मा केसना लाइरे मसक उद्री हायरे Mama kaya ना काकाना मसक येंगे हायरगा येंजु येंगंद्रे काकाना हरा हराउन ब्लेसी हायरगा थोई थोई ना कौरे नंग अदो हेलो काकागा अमता हाइदे अदो काका सावरनी काका कोइरा रोय दिदे अमता हाइरो रो हेलो काका या नंग केसना लाई Hina ma ke ba hina di. Oh mayor है हेलो 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 है हेलो काका है रो Look kaka. नुंगाई रिब्रो काका Hello kaka prem haida. Hello kaka prem. अपनाव इदित ना मुहाइरे ब्लेसी नंग Bhut. भूत मचा थोकचरकनी ममा पापा की मयाइदे लइयो हारो Bhut macha ban. Mai ai de thole. Tu minna phamadi ke de siman set kana. Siman set kana. De sinang yam sai. हुमांग चोली जोद्रो ngọc ना कनु से तो काका की ले तू करी एंसांग चारगे थोई थोई है के एंसांग चारगे काका दा हाई ग्रोम ता करी एंसांग चारगे हम ता हाई ग्रोम करी नो लाइफ तो सना का तो ngasai amuk panjarakani mina. Paper. मंग दे सामु ता ले Samudo elephant na ko tan tan de ba manato na kot kot na. Come Kot ke na. Sila. Hai mai manato. एलिफेंट की मना तो ना चौ सांबदो अदु न थकलो कोलग लंग थोकते लम मेल Se kai jang sa ge na hange ka काका ना कई जंग चागे हम ता हंग हाइदो करो Kingdom again. नते काका ना नगोन हंग इने कई Akoy जंग kai jang sa चागे ge. खुमग्रो कई जंग चागे Chicken ganada. चिकन का कांगसुई का इरोमगा Chicken here. अदु माइन तो बुद मीना बेसी या मोले है Sorry, Dina. Mati ko lang ito Kana na siyang heli. अदु मजु को सादो बंगा चल Papa ka mama kana na पी तरह ते heli. थोड़ा से gani. मीना लोई नोगला नि ब्लेसी से सगत नहीं है ना से काका ना मैसेज थारे से काका अमुक लाइक काका अमुक लाके ngaइरम मुको थोई थोई है काका अमुक लाके होय काका ngaइरम गे है गरो Ay, kakalaya mo. अहो वो याम चाइको ना अपनाव ना जो है रे हाउ रो Hante. हाउ तिया हायें गई अदुदी हवाई ओइ चार्ज को हाउबा Tama, why no? एनी हवाई You why come no? मसूरी Come, say no. Misi ना nang हाउ nai mana phamdara ko je. मन नाव ने लुमदो ने कनतर उठ पदो ना Machi je ju phamu ko ge. आ Papa no ni hak tak lai yo de. che papa ga ka Ye ang besi are. Thôi, thôi. Kuron hu ra kan do. kanu to ngan lok thung bai huram gani ba adu ni ma ko ri do khudu lai bu do kui re dana ma lok kan to ri ja ni mini ni huni suram ni adu gi mana to no sathal am gani kuron huraga memma konthok jam imagine morok to ningtham thada sidragadi adum panbane sebasu aduna henbane ingkhonchu manipurda aikhoi manipurda adum pale o paladi khang ima yam phai khangde palakadoi paloi ai je ha kaino kaino chadu ba kaino chak to ga kai jage hen nang na nang chak phuk thalodra ba Kano lo ko da ok tok jara. adune ahore da ko na charo tum bangamoi haba chak to ki da ngai chapong chage ji kamai te na Samu na mai dan ni ma. nang nungdang da ngarang ju tawu da lok khu do nga ko na chaga dam chai to ko ko cha bi ya Amatum matum du bizan. apanaw na haire bye bye good night subscribe tawbiram ge bye bye hai thank you hai ra the subscribe tawbiram ge hai inje adu imana umorok to ningtham tha du yum da di dum pale adum pan bane adu ngasai kai nom da jo video ha Sila sabi jawab lang. yaw de da Asidi chocolate ne hajik chabe ya de balo thung. Hindi. ya de yeng ba ya de Ai wa ma ma roi ko. ai Fox chiki to. ग्रीनेट खंजलगा थंबदा तुम फजना पान बने है जी यावे Ndam da je. मोय ग्रीनेट खलो उनका कई जो खुम में दना दे दिख रहा Atu dikhan bi ai ne.
ꯃꯌꯥꯏꯒꯤ ꯎꯃꯣꯔꯣꯛ ꯃꯄꯥꯗꯨ ꯊꯝꯕꯤꯌꯨꯀꯣ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯀꯀꯥ ꯃꯄꯥꯟꯗꯨ ꯑꯗꯨꯒ ꯌꯨꯝꯈꯥꯏꯕꯝ ꯑꯃꯔ ꯈꯥꯟ ꯍꯥꯏꯀꯣ ꯕ꯭ꯔꯣ ꯗꯦꯜꯂꯤꯁꯤ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯀꯃꯥꯏ ꯇꯧꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯥꯕ ꯐꯔꯕꯣ ꯍꯧꯖꯤꯛꯀꯥꯟ ꯗꯦꯜꯂꯤꯒꯤ ꯋꯦꯗꯔ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯕ ꯈꯣꯠꯄ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯒꯤꯗꯤ ꯕꯦꯁ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯁꯥꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯕꯁꯨ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯦꯜꯂꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏ ꯄꯣꯂꯨꯁꯟꯗꯤ ꯈꯔ ꯂꯩꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯅꯣꯡ ꯆꯨꯗꯕꯅꯤꯅ ꯃꯣꯏ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯀꯟꯁꯇ꯭ꯔꯛꯁꯟꯁꯦ ꯌꯥꯝ ꯇꯧꯔꯤꯕꯀꯣ ꯑꯗꯨꯗꯒꯤꯅ ꯄꯣꯂꯨꯁꯟꯗꯤ ꯗꯦꯜꯂꯤꯁꯦ ꯃꯁꯥꯒꯤꯁꯨ ꯑꯗꯨꯝ ꯄꯣꯂꯨꯁꯟ ꯈꯔꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯋꯥꯡꯅ ꯂꯩꯕꯅꯤ ꯑꯗꯨꯅ ꯄꯣꯂꯨꯁꯟꯗꯤ ꯈꯔ ꯂꯩ ꯑꯗꯨꯒ ꯑꯏꯪ ꯑꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯣꯏ ꯑꯗꯣ ꯗꯦꯜꯂꯤꯗꯗꯤ ꯑꯏꯪꯕ ꯃꯇꯝꯁꯦ ꯌꯥꯝ ꯁꯥꯡꯗ꯭ꯔꯒꯁꯨꯕ ꯊꯥ ꯑꯃ ꯑꯅꯤꯈꯛ ꯑꯣꯏꯇꯥꯔꯁꯨ ꯏꯪꯉꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯅ ꯏꯪꯉꯦꯕ ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯉꯦ ꯃꯇꯝ ꯌꯥꯝꯗ꯭ꯔꯒꯁꯨꯀꯣ ꯑꯗꯣ ꯁꯥꯔꯒꯅ ꯌꯥꯝ ꯁꯥꯕ ꯏꯪꯉꯒꯅ ꯌꯥꯝ ꯏꯪꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯋꯦꯗꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯗꯦꯜꯂꯤꯒꯤ ꯅꯪ ꯇꯨꯝꯅꯤꯡꯉꯕꯣ ꯅꯪꯗꯤ ꯑꯩ ꯀꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯂꯩꯒꯦꯕ ꯂꯩꯌꯣ ꯂꯩꯌꯣ ꯊꯣꯏꯊꯣꯏ ꯏꯕꯥꯅꯤꯅ ꯂꯥꯏꯚ ꯊꯣꯏꯊꯣꯏ ꯅꯪ ꯂꯥꯏꯚ ꯇꯧꯕ ꯌꯥꯎꯔꯔꯣꯏꯗ꯭ꯔꯣ ꯆꯪꯉꯛꯀꯦꯕ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯂꯩꯒꯦꯕ ꯂꯩꯌꯣ ꯂꯩꯌꯣ ꯑꯄꯅꯥꯎꯒꯤ ꯂꯥꯛꯑꯦ ꯅꯣꯏꯗꯤ ꯗꯦꯜꯂꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯩꯈꯣꯏ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕ ꯍꯩꯕ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯥꯟꯅ ꯗꯦꯜꯂꯤꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯤꯝꯂꯥꯗ ꯂꯩꯔꯝꯃꯦ ꯑꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯝꯂꯥꯗ ꯑꯃꯨꯛ ꯂꯩꯔꯒꯅ ꯁꯤꯝꯂꯥꯗꯒꯤ ꯍꯦꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯗꯦꯜꯂꯤꯗ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯗꯦꯜꯂꯤꯗ ꯍꯩꯅꯔꯦ ꯁꯣꯝꯗ ꯁꯣꯝ ꯑꯣꯟꯁꯤꯟꯒꯗꯧꯅꯦ ꯃꯀꯣꯛꯇ ꯑꯦꯂꯤꯐꯦꯟ ꯁꯥꯃꯨ ꯃꯆꯥ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯣ ꯃꯈꯣꯏꯗꯤ ꯃꯈꯣꯏꯗꯨ ꯌꯥꯔꯤꯈꯩ ꯇꯨꯡꯍꯟꯕꯤꯌꯣ ꯀꯟꯅ ꯌꯩꯁꯟꯕꯤꯌꯣ ꯀꯩꯅꯣ ꯑꯗꯨ ꯃꯈꯣꯏꯗꯤ ꯃꯈꯣꯡꯗꯣ ꯍꯥꯏꯕ ꯌꯥꯔꯤꯃꯈꯩ ꯇꯣꯡꯍꯟꯕꯤꯌꯣ ꯀꯟꯅ ꯌꯩꯁꯟꯕꯤꯌꯣ ꯑꯣ ꯃꯣꯔꯣꯛꯇꯣ ꯀꯩꯅꯣ ꯇꯣꯡꯍꯜꯂ ꯊꯝꯕꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯁ ꯀꯅꯥꯅꯣꯝꯁꯨ ꯆꯪꯉꯛꯑꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝꯁꯨ ꯆꯪꯉꯛꯑꯦ ꯍꯥꯏ ꯕ꯭ꯂꯦꯁꯤ ꯍꯥꯏꯔꯛꯑꯦ ꯆꯤꯆꯦ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯅ ꯀꯩꯅꯣꯗ ꯑꯄꯅꯥꯎꯅ ꯕ꯭ꯂꯦꯁꯤꯗꯤ ꯂꯥꯏꯔꯤꯛ ꯀꯔꯤ ꯍꯥꯏꯅꯣ ꯄꯥꯗ꯭ꯔꯤꯕꯣ ꯍꯥꯏꯔꯣ ꯄꯥꯗ꯭ꯔꯤ ꯍꯥꯏꯔ ꯀꯩꯅꯣ ꯍꯥꯏꯗꯣꯏꯅꯦ ꯕ꯭ꯂꯦꯁꯤ ꯂꯥꯏꯔꯤꯛ ꯕ꯭ꯂꯦꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯁꯥ ꯈꯔ ꯉꯝꯗꯕꯒꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯃꯁꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯤꯕꯣ ꯍꯥꯏꯗꯣꯏꯔ ꯄꯤꯅ ꯍꯧꯋꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯃꯥ ꯃꯁꯥ ꯉꯝꯗꯕꯩ ꯈꯔ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯇꯧꯋꯦ ꯑꯗ ꯑꯩꯈꯣꯏꯅꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗ꯭ꯔꯥ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯆꯠꯂꯨꯁꯤꯔꯥ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯃꯦꯝꯅ ꯕ꯭ꯂꯦꯁꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯛꯑꯗꯤ ꯑꯗꯣ ꯀꯣꯏꯔꯨꯁꯤꯔ ꯅꯞꯆꯨꯔꯤꯌꯦ ꯅꯪ ꯂꯣꯛ ꯈꯨꯕ ꯐꯠꯇ꯭ꯔꯤꯕꯣ ꯐꯠꯇ꯭ꯔꯤꯌꯦ ꯑꯗꯨ ꯁꯤꯗ ꯂꯥꯏꯚꯁꯤꯗ ꯃꯌꯥꯝ ꯌꯦꯡꯉ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯌꯥꯗꯕ꯭ꯔꯕ ꯁ꯭ꯀꯨꯜ ꯆꯠꯅꯤꯡꯗ꯭ꯔꯤꯌꯦ ꯀꯩꯒꯤꯅꯣ ꯑꯦꯁ ꯃꯦꯁꯦꯖ ꯂꯥꯛꯑꯝꯃꯦꯅꯦꯍꯦ ꯑꯩꯅ ꯃꯊꯛꯇ ꯆꯤꯡꯈꯠꯂꯨꯗꯕꯒꯤ ꯄꯅꯥꯎꯅ ꯕ꯭ꯂꯦꯁꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯣ ꯍꯥꯏꯕ ꯑꯣ ꯃꯥ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯂꯤꯡꯗꯣ ꯁꯦꯝꯗꯣꯛꯄ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯩꯝꯇ ꯍꯩꯅꯤꯡꯗꯕ ꯇꯧꯔꯤꯕꯀꯣ ꯍꯦꯡꯉꯣ ꯍꯦꯡꯉꯣ ꯂꯥꯎꯕꯒꯤ ꯑꯗꯨꯅ ꯃꯁꯥ ꯉꯝꯗꯕꯁꯤꯗ ꯃꯥ ꯂꯥꯏꯔꯤꯛ ꯍꯧꯖꯤꯛ ꯄꯥꯍꯟꯗ꯭ꯔꯤ ꯕꯤꯄꯤꯟ ꯑꯍꯣꯡ ꯁꯥꯡꯕꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯑꯪꯀꯜ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯁꯤꯗꯤ ꯉꯟꯅ ꯆꯥꯛ ꯆꯥꯔꯒ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯒꯦꯅ ꯂꯥꯏꯚꯁꯤ ꯊꯥꯔꯛꯏꯅꯦ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯟꯅ ꯆꯥꯈ꯭ꯔꯦ ꯉꯁꯤꯗꯤ ꯋꯥꯏ ꯑꯦꯁ ꯁꯤꯡ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯕ꯭ꯔꯣ ꯗꯦꯜꯂꯤ ꯀꯣꯏꯒꯦ ꯈꯜꯂꯤ ꯋꯤꯠ ꯐꯦꯃꯤꯂꯤ ꯗꯤꯁꯦꯝꯕꯔꯗ ꯀꯥꯏꯋꯥꯏꯗ ꯁ꯭ꯇꯦ ꯇꯧꯕꯅ ꯁꯦꯐ ꯑꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯗ ꯀꯩꯁꯨ ꯕꯦꯔꯥ ꯀꯥꯕ ꯀꯩꯁꯨ ꯀꯩꯝꯇ ꯂꯩꯇꯦꯗ ꯍꯣꯇꯦꯜꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯩꯕꯗꯅꯦ
ꯍꯥꯟꯅ ꯃꯁꯤ ꯃꯐꯝꯁꯤꯗꯗꯤ ꯐꯔꯛ ꯇꯥꯕꯅꯤ ꯈꯣꯠꯄꯅꯤ ꯑꯗꯨ ꯀꯩꯁꯨ ꯂꯩꯇ꯭ꯔꯕꯅꯤꯗ ꯑꯗꯨꯅ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕ ꯖꯒꯥ ꯑꯝꯗ ꯑꯗꯨꯝ ꯑꯦꯅꯤ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯕꯗ ꯀꯩꯝ ꯀꯥꯏꯔꯔꯣꯏ ꯍꯥꯟꯅꯒꯁꯨ ꯃꯥꯟꯅꯗ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯨ ꯖꯒꯥ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯍꯥꯟꯅꯗꯤ ꯑꯁ ꯑꯗꯨꯏ ꯖꯒꯥꯗꯣ ꯊꯥꯞꯄꯦ ꯑꯩꯈꯣꯏꯔꯣꯝꯒꯤ ꯁꯛꯁꯨ ꯎꯗꯦ ꯀꯥꯏ ꯍꯥꯏꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯁꯦꯐ ꯑꯣꯏꯕꯒꯤꯗꯤ ꯑꯗꯨꯝ ꯂꯣꯏ ꯑꯣꯏꯅꯤ ꯈꯜꯂꯦ ꯑꯩꯈꯣই ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯔꯥꯏꯗ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯑꯃꯗ ꯑꯗꯨꯝ ꯂꯧꯕ ꯌꯥꯅꯤ ꯑꯄꯅꯥꯎꯅ ꯕ꯭ꯂꯦꯁꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯃꯥꯁꯦ ꯆꯍꯤ 5 ꯃꯄꯨꯡ ꯆꯞ ꯆꯥꯅ ꯐꯥꯔꯦ ꯍꯟꯗꯛ ꯑꯣꯛꯇꯣꯕꯔꯁꯤꯗ ꯆꯍꯤ 5 ꯐꯥꯈ꯭ꯔꯤꯅꯦ ꯁꯣꯅꯤꯌా ꯅꯤꯡꯊꯧꯖꯝ ꯑꯩ ꯂꯥꯏꯞ ꯊꯦꯡꯉꯦ ꯆꯪꯉꯛꯄ ꯉꯁꯤꯗꯩ ꯂꯩꯊꯣꯛꯎꯔꯦ ꯉꯁꯥꯏꯗꯩ ꯇꯨꯝꯃꯒ ꯂꯩꯊꯣꯛꯎꯔꯦ ꯍꯥꯏꯕ ꯂꯥꯏꯞ ꯆꯪꯉꯛꯄ ꯊꯦꯡꯉꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯣ ꯏꯕꯨꯡ ꯕ꯭ꯂꯦꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ ꯏꯕꯨꯡ ꯍꯥꯏ ꯃꯥꯁꯦ ꯅꯍꯥꯟꯗꯒꯤ ꯂꯣꯛ ꯈꯔ ꯇꯧꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯗꯤ ꯃꯁꯥꯁꯨ ꯈꯤꯇꯪ ꯁꯥꯒꯠꯄ ꯌꯥꯎꯔꯨꯔꯦ ꯍꯤꯗꯥꯛ ꯄꯤꯊꯛꯄꯗꯒꯤꯗꯤ ꯐꯈ꯭ರೆ ꯑꯗꯣ ꯂꯣꯛꯇꯤ ꯃꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯕꯛꯂꯣꯛ ꯀꯛꯄ ꯌꯥꯗꯕꯅꯤꯅ ꯈꯔ ꯃꯅꯞ ꯆꯣꯕ ꯈꯣꯠꯄ ꯈꯔ ꯇꯧꯋꯦ ꯑꯗꯨꯗꯨꯒꯤ ꯐꯗꯤ ꯐꯔꯛꯑꯦ ꯐꯗꯤ ꯐꯒꯠꯂꯛꯑꯦ ꯍꯥꯏꯕ ꯄꯨꯔꯥ ꯐꯠꯇ꯭ꯔꯤ ꯍꯥꯏꯕ ꯑꯩꯅ ꯐꯔꯛꯑꯦ ꯍꯥꯏꯕꯗꯤ ꯃꯥ ꯐꯠꯇ꯭ꯔꯤ ꯑꯦꯁ ꯍꯥꯏꯌꯦ ꯏꯌꯥꯝꯕ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯉꯁꯤ ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ ꯉꯁꯤꯁꯦ ꯑꯄꯅꯥꯎꯅ ꯕ꯭ꯂꯦꯁꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯁꯤꯗꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯣ ꯌꯥꯝ ꯀꯥꯔꯦꯅꯦ ꯍꯥꯏꯕꯀꯣ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐ ꯊꯥꯎꯀꯣ ꯍꯥꯏ ꯅꯨꯡꯇꯤꯒꯤꯁꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯅꯨꯡꯇꯤꯒꯤꯗꯤ ꯐꯔꯛ ꯇꯥꯏ ꯑꯗꯨꯅ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒꯁꯦ ꯑꯅꯤꯁꯦ ꯁꯤꯒꯤꯁꯤꯗ ꯍꯦꯛ ꯌꯦꯡꯉꯛꯀꯦ ꯑꯗꯣ ꯍꯌꯦꯡ ꯑꯁꯦꯡꯕꯩꯗꯤ ꯍꯌꯦꯡ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯦ ꯂꯥꯏꯚ ꯇꯧꯒꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤꯗ ꯃꯤ ꯂꯥꯛꯀꯗꯧꯕꯀꯣ ꯑꯗꯣ ꯃꯤ ꯂꯥꯛꯄꯅꯤꯅ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯝꯗꯣ ꯐꯪꯗꯧ ꯃꯥꯟꯗꯦ ꯍꯌꯦꯡꯁꯦ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯑꯣꯏꯅ ꯊꯥꯔꯒꯦꯅ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒꯦꯅ ꯉꯁꯤꯁꯦ ꯂꯥꯛꯏꯅꯦ ꯋꯥꯏ ꯑꯦꯁ ꯁꯤꯡꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯥꯏ ꯃꯣꯁ ꯋꯦꯜꯀꯝ ꯁꯥꯄꯝ ꯃꯥꯔꯀꯣꯅꯤ ꯍꯥꯏꯕꯅꯦ ꯀꯀꯥꯁꯦ ꯀꯔꯤ ꯖꯣꯕ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯗꯦꯜꯂꯤꯗ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯒ ꯑꯩꯅ 30K ꯌꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ 30Kꯁꯨ ꯌꯧꯁꯜꯂꯛꯀꯗꯧꯔꯦ ꯄꯪꯊꯥꯞ ꯊꯥꯞꯄꯛꯇ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯍꯥꯏꯅꯔꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯒ ꯈꯔ ꯊꯥꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣই ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ ꯕ꯭ꯂꯦꯁꯤ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ ꯍꯥꯏ ꯐꯖꯔꯒꯦ ꯍꯥꯏꯌꯣ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯗꯕ ꯑꯣꯀꯦ ꯐꯔꯣꯏ ꯍꯥꯏꯕ ꯌꯥꯗꯦ ꯅꯥꯔ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯐꯖꯔꯒꯦ ꯍꯥꯏꯒꯗꯕꯀꯣ ꯑꯄꯅꯥꯎꯅ ꯑꯣ ꯍꯥꯏ ASꯅ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯗꯣꯏꯅꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯥꯔꯒꯦꯅ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯀꯥꯡꯁꯣꯏ ꯑꯃꯅꯦ ꯏꯔꯣꯝꯕ ꯑꯃꯅꯦ ꯑꯗꯨꯒ ꯌꯦꯟ ꯊꯣꯡꯕ ꯆꯖꯤꯛꯀ ꯑꯄꯅꯥꯎꯅ ꯊꯥꯕꯤꯌꯨ ꯍꯥꯏ ꯍꯣꯏ ꯀꯩꯅꯣꯒꯤꯗꯤ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯁꯪꯕꯗꯗꯤ ꯌꯥꯔꯤꯉꯩ ꯊꯥꯅꯕꯗꯤ ꯍꯣꯠꯅꯒꯦ ꯑꯗꯣ ꯃꯇꯝꯗꯤ ꯈꯤꯇꯪ ꯍꯦꯛꯇ ꯐꯔꯛ ꯇꯥꯅꯕꯀꯣ ꯑꯗꯣ ꯁꯇꯔꯗꯦ ꯁꯟꯗꯦꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯌꯥꯝꯕ ꯌꯦꯡꯒꯦꯅꯗꯤ ꯈꯜꯂꯦ ꯈꯪꯉꯥꯟꯕ ꯈꯨꯟꯗꯣꯡꯕꯝ ꯍꯥꯏ ꯃꯥꯅꯤꯀꯣ ꯗꯦꯜꯂꯤꯗ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯒꯦ ꯍꯥꯏꯌꯣꯀꯣ ꯊꯕꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯌꯥꯝꯕꯅ ꯄꯣꯠ ꯆꯩ ꯊꯥꯕ ꯁꯨꯝ ꯄꯣꯠ ꯆꯩ ꯑꯅ ꯌꯥꯝ ꯊꯥꯕ ꯅꯠꯇ꯭ꯔ ꯇꯦꯔꯦꯁꯁꯤꯗ ꯁꯨꯝ ꯃꯆꯥ ꯃꯁꯨ ꯈꯔ ꯆꯦꯔꯪꯒ ꯇꯧꯔꯒ ꯁꯨꯝ ꯊꯥꯕꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯕꯛꯇꯨꯗꯤ ꯃꯌꯥꯝꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ 30K ꯌꯧꯔꯛꯄꯗ ꯃꯌꯥꯝ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯖꯒꯦꯅ ꯍꯥꯏꯅꯈꯤꯕꯅꯦꯕ ꯑꯗꯨꯗꯨꯅ 30K ꯌꯧꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯀꯀꯥ ꯄ꯭ꯔꯦꯝ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯊꯣꯏꯊꯣꯏ ꯀꯀꯥꯗꯨ ꯃꯤꯅ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯋꯥꯔꯤ ꯁꯥꯔꯨꯕꯅꯦ ꯍꯥꯏꯕ
ꯀꯀꯥꯁꯦ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯔꯨꯕꯅꯦ ꯍꯥꯏꯕ ꯃꯤꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯒꯤ ꯈꯪꯉꯕ ꯉꯁꯥꯏ ꯀꯀꯥ ꯄ꯭ꯔꯦꯝꯗꯨ ꯅꯪꯒ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕ ꯀꯀꯥꯗꯨ ꯑꯗꯨꯗꯣ ꯉꯁꯥꯏ ꯀꯀꯥꯗ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯨꯕꯅꯦ ꯍꯥꯏꯔꯛꯑꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏꯀꯣ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯑꯗꯒꯤ ꯑꯄꯅꯥꯎꯅ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯎꯋꯣ ꯃꯤ ꯌꯥꯝ ꯂꯥꯛꯄꯗꯨ ꯌꯦꯡꯒꯦ ꯑꯣꯀꯦ ꯀꯩꯅꯣꯒꯤ ꯆꯥꯛꯀꯧꯕꯒꯤꯗꯣ ꯆꯥꯛꯀꯧꯕꯒꯤꯁꯤ ꯌꯦꯡꯒꯦ ꯆꯥꯛꯀꯧꯕ ꯃꯐꯝ ꯆꯠꯈ꯭ꯔꯒꯗꯤ ꯂꯥꯏꯚꯀ ꯆꯪꯉꯤ ꯃꯤ ꯆꯤꯟꯕꯒꯤꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯊꯦꯡꯅꯩꯌꯦꯕ ꯆꯥꯛꯀꯧꯕꯒꯨꯝꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒꯥꯝ ꯑꯃ ꯃꯤ ꯄꯨꯟꯕꯁꯦ ꯑꯗ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯍꯥꯏ ꯍꯜꯂꯣꯅ unnarꯤꯉꯩꯗ ꯂꯥꯏꯚ ꯊꯥꯕꯁꯦ ꯍꯦꯛꯇ ꯐꯔꯛ ꯇꯥꯏꯌꯦꯕ ꯀꯔꯤꯒꯨꯝꯕ ꯂꯥꯏꯚ ꯊꯥꯕ ꯐꯔꯛ ꯇꯥꯔꯒꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯒ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯀꯦ Samir Lama, hello, where are you from, my friend? ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯀꯀꯥꯒꯤ ꯊꯣꯏꯊꯣꯏ ꯃꯁꯛ ꯎꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯀꯀꯥꯅ ꯊꯣꯏꯊꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯤ ꯎꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯁꯤꯗ ꯂꯩꯌꯦ ꯍꯥꯏꯕ ꯂꯥꯛꯑꯣꯗꯅ ꯀꯀꯥꯅ ꯃꯁꯛ ꯎꯗ꯭ꯔꯦ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯀꯥꯅ ꯃꯁꯛ ꯎꯗꯦ ꯍꯥꯏꯗꯣ ꯀꯀꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯀꯣ ꯅꯪ ꯃꯁꯛ utt꯭ꯔꯗꯤ ꯏꯃꯥꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯦꯝ ꯀꯣꯟꯊꯣꯛꯖꯝ ꯁꯤꯂꯥꯒꯤ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝꯅ ꯍꯩꯌꯦ ꯃꯥꯅ ꯊꯣꯡꯕꯁꯦ ꯄꯣꯁ ꯇꯥꯏ ꯃꯥ ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ ꯃꯁꯥꯅꯁꯨ ꯑꯗꯨꯒ ꯑꯄꯅꯥꯎꯁꯦ ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯒꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯃꯨꯛ ꯊꯦꯡꯅꯖꯦ ꯍꯌꯦꯡ ꯕ꯭ꯂꯣꯛ ꯅꯝꯃꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯌꯦꯡ ꯅꯝꯃꯛꯀꯦ ꯕꯥꯏ ꯃꯣꯔꯅꯤꯡꯒꯤ ꯅꯠꯇꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕꯒꯤꯅꯦ ꯅꯨꯡꯗꯥꯡꯗꯗꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯒꯗꯧꯕ ꯑꯗꯨꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯇꯨꯝꯃꯨꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦꯕ ꯅꯪꯅꯁꯨ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯗꯣ ꯅꯪ ꯍꯥꯏꯒꯗꯧꯗꯣ ꯑꯗꯨꯝ ꯍꯤꯞꯄ ꯂꯩꯔꯦ ꯅꯪ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯤꯡꯗ꯭ꯔꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯥꯛꯑꯣ ꯁꯤ ꯃꯃꯥꯁꯤ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧꯈꯤ ꯄꯣꯊꯥꯈꯤ ꯍꯥꯏꯕ ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯃꯃꯥꯗꯤ ꯀꯣꯛ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯗꯅ ꯀꯔꯤ ꯆꯠꯄꯅꯣꯕ ꯈꯪꯗꯦ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯣꯏ ꯑꯅꯤ ꯉꯁꯥꯏ ꯀꯣꯏꯕ ꯆꯠꯂꯨꯕ꯭ꯔꯣ ꯇꯣ ꯀꯀꯥꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯏꯇꯩꯃꯅ ꯀꯔꯤ ꯍꯥꯏꯅꯣ ꯉꯍꯪ ꯄꯀꯧꯔꯥ ꯑꯣ ꯅꯍꯥꯟ ꯍꯥꯏꯕ ꯏꯇꯩꯃꯅ ꯅꯍꯥꯟ ꯄꯀꯧꯔꯥ ꯍꯧꯕꯗꯨꯗꯤ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯕꯥꯃꯣꯟꯅ ꯍꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯃꯥꯁꯨ ꯁꯤꯗ ꯂꯥꯛꯑꯒ ꯁꯤꯂꯥ ꯅꯪ ꯄꯀꯧꯔꯥ ꯍꯧꯕꯗꯣ ꯑꯍꯥꯟꯕ ꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯗꯤꯜꯂꯤ ꯂꯥꯛꯑꯒ ꯅꯠꯇꯦ ꯌꯨꯝꯗ ꯍꯧꯔꯛꯄ꯭ꯔꯕ ꯑꯣ ꯑꯗꯨꯅꯤꯗ ꯑꯩ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯔꯤꯔꯥ ꯃꯥ ꯌꯨꯝꯗꯁꯨ ꯈꯔ ꯈꯔ ꯍꯧꯔꯛꯑꯦ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯊꯥꯕꯗꯒꯤ ꯍꯣꯇꯦꯜꯁꯨ ꯐꯪꯉꯛꯄ ꯌꯥꯏ ꯈꯔ ꯐꯔꯕꯣ ꯍꯤꯞꯄꯨ ꯍꯤꯞꯄ ꯂꯩ ꯉꯥꯏꯍꯥꯛ ꯍꯤꯞꯄ ꯃꯔꯥꯏ ꯐꯖꯒꯤ ꯇꯣ ꯀꯀꯥꯗ ꯌꯥꯎꯔꯛꯏꯀꯣ ꯍꯜꯂꯣ ꯀꯀꯥ ꯍꯥꯏꯔꯣ ꯅꯪ ꯌꯥꯔꯦ ꯀꯦꯁꯟꯅꯕ ꯑꯃ ꯌꯥꯎꯔꯦ ꯅꯪꯁꯨ ꯄꯣꯛꯂꯛꯇ꯭ꯔꯦ ꯑꯁꯣꯝꯗ ꯀꯀꯥꯅ ꯍꯜꯂꯣ ꯊꯣꯏꯊꯣꯏ ꯀꯧꯔꯛꯑꯒ ꯅꯪꯅ ꯑꯗꯨꯅ ꯀꯦꯁꯟꯅꯔ ꯂꯩ ꯀꯀꯥꯅ ꯍꯌꯦꯡ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯔꯣꯏ ꯀꯣꯏꯕ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯅꯤ ꯀꯀꯥ ꯅꯪ ꯀꯀꯥ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣ ꯆꯠꯅꯤꯡꯗꯤꯌꯦ ꯀꯣꯛ ꯉꯥꯎꯋꯦ ꯏꯁ ꯃꯃꯥ ꯀꯣꯏ ꯃꯌꯥꯝ ꯆꯠꯀꯗꯧꯅꯤ ꯀꯀꯥ ꯕꯤꯍꯥꯔ ꯆꯠꯂꯨꯁꯤꯔꯥ ꯀꯀꯥ ꯍꯣꯏꯒꯤꯗ ꯀꯣꯏꯔꯨꯁꯤꯔꯥ ꯕꯤꯍꯥꯔ ꯀꯌꯥ ꯁꯨꯒꯦ ꯀꯔꯝꯕ ꯕꯤꯍꯥꯔꯅꯣ ꯍꯥꯏꯁꯤꯕꯣ ꯕꯤꯍꯥꯔꯗꯤ ꯑꯃꯈꯛꯇꯅꯦ ꯕꯤꯍꯥꯔ ꯍꯥꯏꯁꯦ ꯀꯩꯅꯣꯒꯤꯅꯦ ꯃꯐꯝꯒꯤ ꯃꯃꯤꯡꯅꯦ ꯂꯝꯒꯤ ꯃꯃꯤꯡꯅꯦ ꯂꯝ ꯀꯔꯝꯕꯅꯣ ꯀꯩꯅꯣ ꯑꯄꯅꯥꯎꯁꯦ ꯁꯤ ꯃꯦꯁꯦꯖ ꯄꯥꯒꯦ ꯀꯃꯦꯟ ꯌꯥ ꯊꯣꯏꯊꯣꯏ ꯃꯁꯛ ꯃꯆꯦꯠ ꯑꯃ ꯎꯔꯦ ꯍꯥꯏꯔꯦ ꯊꯣꯏꯊꯣꯏ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯍꯜꯂꯣ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯌꯦ ꯀꯀꯥ ꯅꯪꯁꯦ ꯑꯗꯣ ꯑꯩꯈꯣই ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤ ꯈꯨꯠꯂꯩꯁꯤꯗꯕꯨ ꯄꯩꯁꯥ ꯄꯥꯏꯔꯝꯗꯧ ꯃꯥꯟꯕ꯭ꯔꯅꯦ ꯀꯀꯥꯅ ꯊꯣꯛꯂꯛꯑꯦ ꯀꯀꯥꯅ ꯍꯧꯖꯤꯛꯇꯤ ꯐꯨꯜ ꯑꯣꯏꯅ ꯎꯔꯦ ꯕ꯭ꯂꯦꯁꯤꯁꯦ ꯍꯥꯏꯔꯛꯑꯦ ꯄꯨꯔꯥ ꯎꯔꯤ
एमा काकाना लब मयाम पिरे ब्लेसीगी के काउंट अमते तो क्या नो अमते यंगो 1 2 3 क्या सुए 1 आ 1 2 3 4 5 6 7 नहीं भूल गया मैं एक अपनाउना ब्लेसीना 1 2 3 4 1 2 3 4 5 6 7 hay 8 hay 9 rang ni yai hay ro 10 kai hay no 11 12 lo kakam piri je 12 hen da bra 12 12 hen ma le da nang ma sing thi da wa le da mayam ya mi di kakam piri je ado kakka da thank you umta hayo da na lappi ra ko ya phajana phamaga hayo kakka thank you Cuckoo, thank you. al Cuckoo, thank you. Good job. good job kai jeli nang kakka da good job hai jeli ra kakka na lappi ra ko ki good job hai ra Mama, jo hawari hai. ado kakana welcome hai re ado nang gi jo mu amta nungsibi lapsai namta toksangro na kakada khara thapto ga hai naksala di udi hai ba nang mandana khara thapto adu di mina uraru ye kaka sina kaka gi ne hai ro Sina kakagi ne. blesina pija ba Smiling to yoga ne. Smiling to kai ge de na hai roi. nang hai ro ya smiling du no ko na chi di ye ga wi la je kakada thank you thoi thoi hai re kakana nang na lappi bagi adu smiling di hayang chi de wi ni ye ga kaka tu si kaka gi ne na da mai ulla da ba thoi thoi nang na to am pai re da mi nang ju go cha de da tau no adu mai cha ga da tau no Asali. to tau no me adu ma ma thang ga da ba adu di nang live ya hola re na lam be lam hai be ya dra na kang chi ra kang a chom lai kang a chom lai kang kok thok ke phone da gi kang a chom ta thoi thoi isai phajaba am ta sak oi isai am ta so se kakana isai nang isai ta da kui re isai am tang sak lo ye am ta sak to kari isai na sak da धीरज चंद्र ni hao cái isai am ta sak to ro se isai am ta sak to kakana isai am ta sak lo ye kari ba khangna khanghok de do khara phara ba nang na nam ta gi da am ta sak lo se adu hai ra bang Baby shark tu. Baby shark. natte da baby shark sa oi natte da Baby shark tu. Baby shark. सोनिया खुशनाम याम नुंसी ब्लेसी से नाबा फरोको थुना है होय फजरगे हाइग्रो Hoi father yeah. नंग कहीं तो कैसी इनो Susi tera. न नया द कहीं नो याव सी रा Chera tera lam thokke. लंग थोकरो सी चिकन करीब खंग ना खंग हो को दम तो फजन सा Kana rega. Kanen matam do. Gala igu. कहीं नो नमी उछली दो नंग यो उ द की बम याव नंग ना मी ना है नि ब्लेसी जी उ द की रे ना एक उपाय ले जा सुंदर सुसुना खंग कनोरेगा और कली बटू गला इगु विद्या सखी है ना तो कलक इदा है गला इदा सुकी यार नंग ना सकतो की बम यार काका प्रेम ने तो कन तो लोकुई बा अदो लोकुरा का नंग सुगल इदो कई ना बा की बम यार रे सुगल लगे दे मीना नोकनिंग है नि वाओ सो क्यूट है रे काका ना ब्लेसी क्यूट है रे नंग इसे सकतो दे Thank you काका kaka अदो नंग तो इना सकतो कई ना सकनो नंग अदमाई मन्ना नंग अदमाई ना नंग तो स्वाइन सुम साना दे ना माई दे पई ले जगी जन नंग पई बा पामरा अदमाई ले बा पामरा pameda पामे मीन है पर एमा असि मामाई पई बा ngam ले रे है दी अदि अदमाई ना साना बे याती है पैसल ना से सोनिया खुश ना ब्लेसी
Baby shark do 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 so yamna nokninge baby shark do 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 amta saklo oi se Baby shark do 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 do. yare Baby nang shark do do fazana do do saktra do do. di saklan fazana sakto di so fazana Baby shark do 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 do. Baby shark do 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 do. Baby shark. Mommy shark do 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 do. Mommy shark do 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 do. Mommy shark. Mommy pop. Papa shark do do do. Papa shark do 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 do. Papa shark. karawati Mama shark do 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 do. Mama shark do tau do no do do. mama hipi Mama shark. Baby shark do 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 do. Baby shark do 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 do. Baby shark. Crazy याद है se papa me si kamendum te pagi ꯗꯦꯁꯤꯁꯦ ꯑꯍꯥꯟꯕ ꯇꯧꯕꯗꯤ maje chagat nei hauji ma khadrak madrak tawre ba besi je बोलिना adu mayam na nuksidi hairane kaang chugum pai in he kai dini काम चलबा sai pai ge hello gi taro che comment ta par ge thiam tomba hai nei re he hai eko besi na nei re ye apanau na ju nui gi life se short kari hai na short yengi ngai da adum thengnai hai ra नहीं बा bubbly bubble blessy se masang ngayam kayam ngamdrabano hogjikti aying asa onaba matamnina naba yamna thuna pharo mane aseng baju si kaino je temperature hojikana aying asa onar phaje sidaida maje lok kitang chenba nan nungdang da laiho kitang amju yawa temperature kitang yawa me yawgre hidak pithak pade kem tawgidre ado hojik lok to kitang sengde bai पापा ha अम्मा ये फबुंगी सितार फबुंगी एक मचा तो ले जाता एक कंगन जो मचा lai 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 अब तो चलो बाजी chen hojikti yar hayeng chengada nungdang da kai mai chen deino चैन भी आनी बा अब तो ado afam wari sanjila adu दीदी अब तो थी रोबा chen den अब तो फोन से चलो kona chen je hojik live thari ngai de pot chen be yade बाप तो इंगंजे bi amta yengan je leira kan yengan ga dong ne leidri ngai de yengan be yade kaka gi message am lai to na be yade thui thui na be se kaka thawai yamna nungai te ko na yamna na bdu su yamna thuna pharo kaka nangi isai tabada tagadawai yam watli na le kaka di ha लोइरे kai bo लोइरे loire loidri da लोइरे दा से सकबा thengnai haibani haba ngasai gi kaino torbudo aina pabdo khangdabido khumancha khuman jina hai blesi haire e brojendro naurem na jo hai haibere e moirang them newton na jo hai asmi mayam hai haire amta hai khungro se mayam de hai hai gra हाय hai ka ubra meksia mayam dam ta hai hai gra se hai na ado hai hai dre de ipo che loi ko phajana hai dre de हाय mayam kari ensang chabirage ngakona kaka da kari ensang chari hangra कहीं जाएंगे kaka ngasai kaka da hango kaka ka ensang charage na कक्का कहीं जाएंगे aishu hai hai to morang them newton na kai lam da gi no bro se hai ai de kai no da ne manipur yum da di phumlok sipai dei ne मारे फोन में सिखाई ma je na ti nang ju phumlok sipai ma sa ni ne कर्म मचाना papa gi lam do nang gi ju lam ni ne ओ ये कोई ने nang gi kokoi ne kokoi chatui ne khoi rom da yum thok da कर्म कोई ना kaka di ngasi di chak chadri thui thui chak chadre thui thui kaka ji chak chadre kai do robno kai gino kaka chak chadri di thui thui nang na tu na pai kuron hu do bra yenge pai ra di men hu do ra
पाइब याद हाँ तुम्निंगे इस खतरा नंग तुम दबे यार को तुम्निंगे यार तुम दर दिया इदी कनो तो सिरिन जम लौरोगे हिता ट्रिंग काप्सन हिता कापगे नुआई बरे हिता कापा Message sama lah kami nama lah kami kumanca kumangi imagi lam iramdam papagi lamdi haina di Hah? hai hai deko hai ba Haina di kai hai di lam je haina bedane imagi lam iramdam haina papagi lam mana damai haina di hai ba Haina di Papagi yung kakagi kai hinay pa papa na kai ta dai ai kai da lai ke ba ai shi lai ji kai lam da lai la nang lam da lai bra ba lam da lai hujik delhi da lai ji de hujik si delhi lai je si ji de akoi je koi bala ine ba hayeng wa yum da manipur da han de ba manipur chatning ra na chatning aeroplane to nga saluk cha thok re jira kijaye aeroplane iya nang hanja dugam to du kamai kiri ba se kakagi message sam lai ngasi di hotel da asapot yam sasila aduna ne haba kaka ngasi asapot mayam chasala pugi chak chaning dre nungdang di chak chara roi hai kaka je kai gi cha ang da pa asapot mayam chasala kaka ngasi hobi mayam chara ka ma hobi na adu di mayam yamam ni hai bi roi hotel da chara ni kaka kai cha pa ra achapot chara hai ga kai achapot cha re kai achapot chara adu di kaka da oin hango kai achapot cha re kaka di hai da ba kaka karienda akari achapot no chara ibo hai da kaka kai achapot cha ba do kai achapot cha ba no kuman na blesi tumning dribro hai re kai da tumning dia tumba matam wali ko akoi di akoi kamen yo ya wa kamen pari ji di ye ba khar wat ye pirakini tumba matam yaudri ko akoi khar thengna tummi as dang adu supi do thoi amot pa kano du du tandra chup chup ya di ayang ngai re angang yang pipo nati angang chaw re chup ya di to kai no sare je kaka na hai re nang na kaka kai chapo sare no hai do butter dosa sare chicken pizza ju sare adu ga dessert mayam ju sasale hai athum hau mayam ju mithai ju sa ba mithai ju sare adagi butter dosa ju sare burger di sarak termani kaka burger na mathang de sara gi ngasi di kai no gi pizza oina sare ka uncle ji pizza chai change da market to le je ba papa market to le je mathang gi na singlem ba ko what is your favorite color hai nang kai masu na karma color na khoi phajage pink na phajabra nahi blue blue na phajabra blue color ko jadi thoi gi favorite color je blue tare ko blue la papa che blue ju lak renga che blue aigi blue hat to aigi blue test after sida aigi photo gi khoirom party jom changbir hai le ha aigi dress ki blue la after photo lo sida hore ula down hojik comment pa gi je du lo after blue la kaino na tu kaka na hai je burger di thoi nanga thengnar ga oina chara ji uncle na koirakpa matam da blessy ga burger cha je yabra pork tabla hojikti ka uncle laktri uncle la ga cha je haibne kai pork ne ki burger cha je nang adudi hoi haigro chaning adi hoi mapasai mapaku
ꯑꯗꯨꯒ ꯈꯨꯃꯟꯆꯥ ꯈꯨꯃꯟꯅ ꯁꯣꯔꯤ ꯕ꯭ꯂꯨ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯈꯣꯏꯔꯝ ꯕꯥꯔꯇꯤꯅ ꯂꯥꯏꯚ ꯍꯧꯕ ꯀꯨꯏꯔꯕꯣ ꯂꯥꯏꯚ ꯍꯧꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯡ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯀꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯌꯥꯔꯔꯣই ꯆꯥꯛ ꯇꯣꯛꯄꯒꯕꯨ ꯑꯆꯥꯄꯣꯠ ꯀꯅꯥ ꯆꯥꯅꯒꯦ ꯆꯠꯊꯣꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩ ꯀꯣꯟꯅ ꯆꯥꯎ ꯍꯥꯏꯕꯅꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯆꯥꯕ ꯐꯠꯇꯦ ꯇꯨꯝꯗ꯭ꯔꯗꯤ ꯅꯪ ꯑꯃꯨꯛ ꯂꯣꯛ ꯈꯨꯕꯗꯣ ꯁꯦ ꯁꯣꯝꯗ ꯅꯦꯅꯦ ꯚꯥꯔꯇꯤꯅ ꯂꯥꯏꯚ ꯇꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯪꯉꯛꯏꯁꯦ ꯂꯥꯏꯚ ꯇꯧꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯄꯨꯡ ꯑꯃ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯀꯣ ꯑꯗꯨ ꯀꯀꯥꯒꯤ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯣꯏꯊꯣꯏ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯣ ꯍꯥꯏ ꯁ꯭ꯀꯨꯜ ꯆꯠ ꯊꯣꯏꯊꯣꯏꯁꯤ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯍꯟꯗ꯭ꯔꯦ ꯁꯣꯝꯗ ꯍꯥꯏꯌꯨ ꯂꯥꯛꯑꯣ ꯀꯀꯥ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯍꯛꯆꯥꯡ ꯉꯝꯗꯕꯩ ꯍꯥꯏꯔꯣ 마주 스쿨 쳤다고요. अंकल अंकल स्कूल लाइक मादी थबक तौरीने स्कूल लाइक तम लोइरे 맞아요. अंकल जो थबक चतप्रा हंगो अदुदि अंकल थबक चतप्रा 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 आईदी छुट्टी थादप्रा छुट्टी थाब्रायो आईदी आयो तबगी स्कूल चत्रे छुट्टी थाबो अंकल की हुजिकी छुट्टी थारे नुंदांग नि नुंदांग दि चतलोय स्कूल के याम लाप नते अनकपने अदा मा मसा खरे लोकर क्या तौबदुदा मोय अंगांग अतोपदुगा अमुक पुल्ल फमगा नुवाइत्रबा अदा मसाजे माजु खितंग ममितसु खरे कुटलिबने खितंग हाइनिंग्द्रिबु काकादी थवक चले हाइया कायदा पिस्ता ऑफिस से चतुइने थबक आईदी ऑफिस से चतुइबा तुमने जो जाया तुम्हारी जो जा रही है तुम्हारा अदा नेने बाटी करी इंजांग चारगे ngasi नेने बाटी कई इंजांग चारगे तो मैम इसे इम तो सक्तोर ओदना ब्लेसिंग इसे सको तानिंगे हाजा करी इसे सके है ना ओ सेंडेदा नंग इसे कावग्रबो लोइनवा लोइमा कावदिया कावदे बाय कावरे हैरो कावदे हैरो कावरे बाय कावरे कईनु याम थु काविनी इसे ककागी मैसेज समझ लाए कैसु कायदे तामो अंगांगदी नारदी थाबिरुनु थाबिदबना फैदा अंगांगसु वानी स्कूल दा फम्बसु ngamloi हाबने कुइना फम्बसु ngamoi हाब स्कूल दा होय अदुगी आइना मोइगिदी हौजे याम कन्ना लारिक हाइबा हाइतबा अदुमाइना कैसु लेते पीएमनिना आइना प्रेशर हाइदी मी खरमदी अंगांग ओरजु अस कैनो तौबा अदुगी अदागी याम कन्ना प्रेशर पीबु लैको अदो अंगांग मजाददी दी पिनिंगदे माना खरा चावरकपा क्लास खितंग यामकपा दुदबुदी मतम मतम दुगी अदम कैनो तौरानी को लारिकी अदुगी ना अदो हौजिकी ओइनादी स्कूल चपा खोपजी याम फै अदुगा अस लारिकी अदु हैते यादे अदा हैते यादे ने याम प्रेशर पीबजी पिनिंगदे अंगांग मचादा नेने बार्टीना सौगरी चारे कांगसोई सौगरी चारे कांगहौगा नंगदी है नंगदी कई कई चारगे नेने दी सौगरी ने कांगहौ ने चाय अखोई कई कई नो चाबदम ता हाइग्रो अखोईगी अमना कांगसोई अखोईजु कांगसोई एम यावरे हाइरोइदो आई नंग हाइरोदाई वारे नंग वारे आई ओय हाइग्रो अदा अखोईदी कांगसोई एम चागरे लफु इरोंबा मा अदुगा येन थोंबा चाजिखरगा चप्पे वीडियो चप्पबो नेट लोय चला नेट सोने संगेसे Desa तो हंदक केम तौर
ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯀꯀꯥ ꯄ꯭ꯔꯦꯝꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯇꯨ ꯌꯥꯝ ꯆꯨꯝꯃꯦ ꯇꯥꯃꯣ 3 Idiotsꯀꯤ ꯑꯃꯤꯔ ꯈꯥꯟꯒꯤ ꯈꯨꯇꯝꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯃꯥꯅꯦ ꯂꯥꯏꯔꯤꯛꯁꯤꯗꯤ ꯍꯣꯏ ꯑꯗꯨ ꯐꯤꯂꯝꯗꯨꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅꯒ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯨ ꯌꯥꯔꯤꯉꯩ ꯄꯤꯍꯟꯗꯕꯅ ꯐꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯁꯨ ꯑꯩ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯅꯁꯔꯤ ꯀꯥꯕ KG ꯀꯥꯕꯗꯨꯗ ꯑꯦꯛꯖꯥꯝꯅꯦꯅ ꯌꯥꯝꯅꯒ ꯀꯩꯅꯣ ꯇꯧꯍꯜꯂꯒ ꯑꯁ ꯂꯥꯏꯔꯤꯛ ꯄꯥꯒꯗꯧꯅꯤ ꯈꯣꯠꯀꯗꯧꯅꯤ ꯀ ꯌꯥꯝ ꯄꯥꯍꯟꯕ ꯃꯤꯁꯨ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨ ꯃꯤꯒꯤ ꯄꯦꯔꯦꯟꯁꯇꯨꯒꯤ ꯑꯄꯥꯝꯕꯕꯨꯗꯤ ꯇꯥꯔꯦꯀꯣ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯀꯌꯥ ꯄꯥꯝꯖꯗꯦ ꯑꯉꯥꯡ ꯄꯤꯛꯏꯉꯩꯗꯗꯤ ꯈꯔ ꯆꯥꯎꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯥꯛꯑꯅꯤꯀꯣ ꯂꯥꯏꯔꯤꯛ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯕ ꯅꯁꯔꯤ KG ꯀꯥꯕ ꯑꯉꯥꯡꯗ ꯄꯔꯤꯈꯥ ꯂꯧꯔ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯥꯒꯤ ꯁꯥꯟꯅꯍꯟꯕ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯕ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯈꯔꯁꯨ ꯃꯌꯥꯝ पुनबा हैनबगी अदुमायना तौहनबदुनेना खल्ले अइदि अदा अंगांगिदा असीमा हैते यादे अदु तौदे यादे ना याम कन्ना प्रेशर पीबदि पिहनिंगदे मरुइना नर्सरी KG दा लेरिबो कांगुजिंगिदा सिदे कनो सामिने ना अमुक हिपथगिदो कइगिनो तुमनिंगबा खोंग नाय ए फमदबो खोंग न कइदोबा खद्रक खोंग नाय काइजिले छे खुमनचागी कमेन अमजुलाए ngасidi samgi wa amata panarakidre kaidongai sangduino hairo adure ngasi kanamta hairaktremna khoisu kaim khomdre ओही सावनेदा kaigi sauriba ओखोई का नाम है kanam hairaktabai sauriba blessina kanam hairaktabai ni ngasi samgi wari je kanam homnaraktre silajo mako kitang nungaiten hipre adu Mesina na koksen nai. madi ma phamdar kujuna amne Koksen kan. kalle kalle mai mako su kan mane kitang parbo patabra Ni pang le kan nai. hidak sagera Chara. थुथुई ला ओसिदैदा थुथुई यावद्रदि नुंगाइते हाइरे लाइफती थुथुई यावरगना नुंगाइ ब्लेसी यावद्रदि नुंगाइते हाइरे से काकागी मेसेज अमा मुलाए इतै मना हायर सेकेंडरी कारिङैगी ट्यूशन चलुबगी मानबा वीडियो अमा थेंगनैदा तामो हाय करंबा वीडियो होइदिनो अगा खुमनचा खुमनगी याम चुम्मी अंगांगदी अपेटपा लेबागनी होय माने याम चुम्मे अमुक लोड खरबो थुइथोय थुइथोय मु लोड खरबांगे थुइथोय मु लोड खरे ngaलेगा मु चोंथोरानी हौजिकती लोड खरे थुइथोय थुइथोय जी हां थुइथोय जी लोड खरे ngaलेगा मु फन चोंथोरकदोय नत्रो अमुक चोंथोर अमुक लोड खरे थुइथोय अमुक फन चोंथोरानी मयाम हेलो मयाम फन चोंथोरगा हेलो मयाम आइजु लेजरी आइजु लेजरी मयाम नुंगाइबिरिबो अमुक लोड खिदोरे काकाना हाइरानी अमुक लोड खरेना अमुक थोगले थोड़ा काका मम्मी फोन से कोई आते थे कहीं मिट पांथोको याद्रे इस अंगांगी मम्मी आम खुजनगरे पांथोको याद्रे है अंगांगी खद्रक ओले क्रिस्टीना लोंगजम कई मथेल चारगे ब्लेसी हाइरे ब्लेसी कई मथेल चारगे अमता खुमतोखरोसे कई कई चारे ngasi अमता हाइदोखरोसे नसीदी कई कई चाबा आखई फजर हाइरो नसी yenga pangoga hinjanga इरोम्बा लफु इरोम जियावे लफु यंबांगा कांगछोयम जियावे कांगशोयगा अदुगा
자가 통게. kakana amuk message pire talle da thoi thoi keku lot pi sana lai re hai adudi hayeng kaka la kan da oina sana je keku lot pi di hai ya ba natra kaka hoi la ga oina sana ba ya natra 나아서 가이를 줬대요. kaka ro 아. kaka di hoji bihar da lai ko 아. adu koi ba la ka de thoi thoi ga koi ba chatna na 응. chatri natra adu na kai koi chatri na kaka 맞아, 바블레시네 봐봐. अच्छा ब्लेसी का सब माना रे तुम मसक से सी जो ब्लेसी माले ऐसे जो ब्लेसी हम नहीं रे ब्लेसी मान भी नहीं ब्लेसी नहीं से 너 말을 불러봐봐. 너 그 다양한 말을 불러. 쓰동에서 그래요. 만들고 해야 돼 봐봐. करिए बा 그러면 만들고 해야 되다. तुम नहीं है तुम इस अंगांग तुम गरे है अंगांग खतरा की तुम गरे काकाना ब्लेसी नंग ने कहना तो इधर उरे है तुमिन न उरे है रे काकाना अदुगा क्रिस्टीना लोंगजमना अहाव बंगाक्ता चाइको हेंजांग जे है नंग हेंजांग को हावरा मैम अहाव बंगाक चाइ है रे 왜? कर्म न खोय हावे कांगसुई न हावरा 우티야 왜 봐? उती न हावे अदो ngasi di uti cha de da 우티야. nang uti yam pam jawra 아, green do pam bro antra ga yellow do pam bro 일로 봐வே다. white ai gadra yellow ai gadra 일로 할게니다. yellow hai niya adudi green ne pam me ba 내 글자 파츠데 와이. white do pam bro 내 빠빠. kon cha karam ba pam no kon cha wala मुझे 끝밤이 우 येलो가 येलो. yellow ga पापा येलो बना दो. che mayam da amta wari sa je se mayam na blessing ai le re blessing di laktre kai do re akhoi sida na blessing wari sa na ge na ngai ra ga hai re je 아이나 나. thoi thoi favorite ensang kari oige hai kaka na nang na khoi chaning ba injang je kai injang no ye kari ensang khoi chaning ye 아기시다 이로. ire e tu sidai da kaka ni ire e thoi thoi 포토도 들어봐. photo da di ut pe ya ro ye nang je kaka na di uri ne bu ko ado kaka na nang gi favorite kari no chaning je injang da kai injang na hawe kari na khoi chaning ye hai ro kaka da hai ga 이게. inge pen mu thalo ra 모토크는다 아까 핑게 봐. ngak ta ngai ko de de se kaka da kari injang na hawe am ta hai do khar je se thoi thoi gi injang je yen chicken na hawbra fish na hawbra uti na hawbra irom na hawbra karam na hawe 빠이런다. pani roma nang uti ga pani roma kana na hawge ne se so na apte yeng se uti ga pani roma kana na hawge am to khum to ro kana na hawge ha ga 우티. uti adu di kaka da hai ro kaka gi favorite uti ne hai ro 애기 그거이 페라이트 우티다. ai favorite uti ne da kaka ka uti da green color dura yellow color dura nangi favorite che adi yellow na hawra aduga green na hawra 이로나 하위다. yellow na hawe adu nang nahan yellow thong kanda na green na ti yellow di chaning de hai duna kai 그러면 이로나. uti da nahan mama na uti thong ida na 응. adu nang na green uti thong de na saw do khangra 그린 우티가 많아. koi na hong su green du chai de green na mukcha yellow mukcha to de 나무 이제맨 비가 잡아. iche me pika sa do green ne nang chak yam cha do 팬이기 옐로. akoi ni gi yellow ado ichi men pik lak pada green uti chai ko how were da blessing chak yam cha do baby la shram dada hoi se kai dei no khoi je kai no da gi ne phomlok si phai da gi khoi phomlok si phai je mi kya khangdam ni ko lam je thoi thoi kaka off lai ra ge ko hoi kaka
ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯀꯀꯥ ꯍꯥꯏꯈ꯭ꯔꯣ ꯃꯊꯪꯗ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ ꯀꯀꯥ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏꯔꯗꯧꯅꯦ ꯂꯣꯏꯔꯕ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔ ꯋꯥꯔꯕꯅ ꯋꯥꯗꯗꯦꯗ ꯍꯥ ꯋꯥꯏ ꯕꯥꯏ ꯋꯥꯏꯌꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯣ ꯕꯦꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯔꯣꯝꯗ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡꯗꯨꯗꯤ ꯈꯪꯉꯝꯅꯤꯀꯣ ꯂꯝꯁꯥꯡꯒ ꯂꯝꯁꯥꯡꯗꯒꯤ ꯀꯩꯅꯣꯔꯣꯝꯗ ꯃꯌꯥꯡꯂꯥꯡꯖꯤꯡ ꯈꯪꯕ꯭ꯔꯥ ꯂꯝꯁꯥꯡꯗꯒꯤ ꯆꯠꯄꯗꯣ ꯃꯌꯥꯡꯂꯥꯡꯖꯤꯡꯒ ꯊꯪꯅꯔꯤꯅꯦ ꯑꯩꯈꯣꯏ ꯈꯨꯔꯈꯨꯜ ꯀꯩꯀꯩ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯌꯧꯗ꯭ꯔꯤꯕ ꯂꯝꯁꯥꯡꯗꯒꯤ ꯑꯃꯨꯛ ꯆꯠꯂꯒ ꯃꯌꯥꯡꯂꯥꯡꯖꯤꯡ ꯀꯩꯀꯩ ꯂꯩꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯨꯡꯂꯣꯛ ꯁꯤꯐꯥꯏ ꯂꯥꯛꯑꯅꯤ ꯐꯨꯝꯂꯧꯒ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯃꯊꯪ ꯃꯊꯪ ꯆꯠꯈ꯭ꯔꯒ ꯈꯨꯔꯈꯨꯜ ꯀꯩ ꯇꯥꯗꯣꯏꯅꯣ ꯏꯝꯐꯥꯜ ꯋꯦꯁ ꯃꯅꯨꯡꯅꯦꯕ ꯁꯤꯡꯗꯥ ꯗꯥꯝ ꯂꯩꯕꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯁꯤꯡꯗꯥ ꯗꯥꯝꯗꯣ ꯑꯩꯈꯣꯏꯒ ꯃꯅꯤꯡ ꯃꯃꯥꯡꯅꯦꯕ ꯁꯤꯡꯗꯥ ꯗꯥꯝ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯡ ꯑꯣꯏꯗꯣꯏꯕ ꯑꯗꯒꯤ ꯍꯟꯗꯛ ꯏꯔꯥꯡꯒ ꯌꯥꯝ ꯊꯣꯛꯈꯤꯕ ꯀꯥꯎꯇ꯭ꯔꯨꯛꯀ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯔꯣꯝꯗꯒꯤ ꯆꯪꯈꯤꯗꯣꯏꯅꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤꯅ ꯁꯣꯔꯣꯡꯄꯥꯜ ꯂꯩꯍꯧꯗꯣꯏꯕ ꯂꯩꯃꯈꯣꯡ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯥꯎ ꯂꯩꯃꯈꯣꯡꯗꯨꯗꯤ ꯊꯥꯞꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯛꯑꯦ ꯃꯔꯛꯇ ꯂꯩꯍꯧꯔꯦ ꯀꯀꯥꯅ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯊꯣꯏ ꯍꯥꯏꯔꯝꯃꯦ ꯒꯨꯗ ꯅꯥꯏꯠ ꯀꯀꯥ Good night, Pop. ꯕꯦꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯣ ꯍꯥꯏꯔꯛꯑꯦ ꯖꯒꯥꯗꯣ ꯑꯣ ꯍꯥꯏꯕ ꯑꯣ ꯀꯣ Papa, I can tell you. ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯛꯏꯅꯣ ꯅꯪ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯆꯥꯅꯤꯡꯉꯛꯑꯕ ꯕꯦꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯍꯥꯏꯔꯛꯑꯦ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯕꯅꯣ ꯑꯩꯈꯣꯏ ꯉꯁꯤꯗꯣ Mimim chaiba. ꯐꯖꯅ ꯍꯥꯏꯔꯛꯑꯣ Mimim chaiba. ꯃꯃꯝꯗꯨ ꯀꯩꯀꯩꯅꯣ ꯆꯥꯏꯗꯣ ꯏꯟꯖꯥꯡꯗ ꯀꯩꯀꯩ ꯆꯥꯏ ꯉꯁꯤ Mimim chaiba. ꯐꯖꯅ ꯍꯥꯏꯌꯣ ꯅꯪ ꯃꯤꯅ ꯐꯖꯅ ꯍꯪꯉꯛꯑꯗꯤ ꯐꯖꯅ Mimim chaiba, mimim. ꯃꯦꯝ ꯅꯠꯇꯦ ꯉꯁꯤ ꯀꯩ ꯆꯥꯕ ꯎꯇꯤ ꯀꯥꯡꯁꯣꯏ ꯑꯃ ꯆꯥꯔꯦ ꯑꯗꯒꯤ ꯂꯐꯨ ꯏꯔꯣꯝꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯒꯤ ꯌꯦꯟ ꯊꯣꯡꯕ ꯆꯖꯤꯛ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯣ ꯁꯦ ꯕꯦꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯤꯁꯦ ꯕ꯭ꯂꯦꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯅꯪꯒꯤ ꯋꯥ ꯈꯣꯡꯉꯥꯡꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯖꯕ ꯕ꯭ꯂꯦꯁꯤꯅ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯒꯦ ꯕ꯭ꯂꯦꯁꯤ ꯂꯝꯍꯦꯟꯕꯤꯁꯤꯅ ꯕ꯭ꯂꯦꯁꯤ ꯂꯝꯍꯦꯟꯕꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯛ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯀꯣ ꯋꯥꯔꯕꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯁꯤꯔꯣ ꯃꯌꯥꯝꯗ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯕꯦꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯆꯍꯤ ꯀꯌా ꯁꯨꯔꯒꯦ ꯆꯍꯤ 5 ꯆꯞ ꯁꯨꯔꯦ ꯍꯟꯗꯛ ꯑꯣꯛꯇꯣꯕꯔꯗ ꯆꯍꯤ 5ꯅꯦ ꯃꯥꯒꯤ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯊꯣꯏꯊꯣꯏ ꯑꯩ ꯑꯣꯏ ꯍꯥꯏꯈ꯭ꯔꯥ ꯅꯪ ꯀꯩꯗꯧꯕꯗ ꯋꯥꯔꯤꯅꯣ ꯅꯪ ꯋꯥꯔꯤ ꯍꯥꯏꯗꯕ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯕ꯭ꯂꯦꯁꯤꯁꯨ ꯇꯨꯝꯅꯤꯡꯉꯛꯑꯕ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯌꯦꯡꯁꯦ ꯈꯤꯇꯪ ꯐꯔꯛ ꯇꯥꯗꯧꯗꯤ ꯃꯥꯜꯂꯦ ꯀꯩꯒꯨꯝꯕ ꯌꯥꯔꯒꯗꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯔꯗꯤ ꯊꯥꯖꯐꯥꯠꯇꯦ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇꯔ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯇꯧꯔꯁꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯃꯌꯥꯝ ꯃꯃꯥꯗꯤ ꯍꯤꯞꯆꯔꯤꯁꯤꯅ ꯃꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯁꯦ ꯒꯨꯗ ꯅꯥꯏꯠ ꯑꯝꯇ ꯍꯥꯏꯈ꯭ꯔꯣꯁꯦ ꯃꯌꯥꯝ ꯂꯥꯏꯐ ꯂꯣꯏꯁꯟꯕꯒꯤ ꯒꯨꯗ ꯅꯥꯏꯠ ꯀꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ I